ꯑꯗꯨꯒ ꯁꯥꯎꯟ ꯅꯨꯡ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯁꯤ ꯉꯁꯥꯏ ꯉꯥꯏꯍꯥꯛ ꯄꯨꯡ 1 ꯆꯞ ꯆꯥꯅ ꯊꯥꯒꯦꯅ ꯑꯩꯈꯣꯏꯁꯦ ꯁꯦꯝ ꯁꯥꯔꯒ ꯂꯩꯕꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯌꯦ ꯑꯗꯨꯗꯨꯒꯤ ꯈꯔ ꯆꯣꯟꯊꯔꯦ ꯑꯐꯀꯃꯤꯡꯗ ꯂꯩꯕ꯭ꯔꯥ ꯐꯣꯟꯁꯦ ꯅꯦꯠꯇꯨ ꯆꯠꯄꯒ ꯂꯩꯕꯅꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯊꯣꯛꯏꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨ ꯑꯣꯏꯔꯝꯃꯣꯏ ꯑꯩꯁꯤꯗꯤ ꯐꯖꯅ ꯊꯣꯛꯈꯤꯌꯦ ꯑꯗꯨꯅ ꯉꯁꯥꯏ ꯁꯦꯝꯕꯩꯗꯣ ꯑꯗꯨꯝ ꯊꯥ ꯌꯧꯗ꯭ꯔꯗꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯩꯃꯤꯗꯤ ꯉꯔꯥꯡ ꯌꯦꯡꯉꯝꯃꯅꯤ ꯉꯔꯥꯡ ꯀꯩꯃꯤ ꯍꯥꯞꯈ꯭ꯔꯦ ꯅꯦꯠꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯈꯤꯇꯪ ꯅꯦꯠ ꯂꯥꯏꯚꯁꯦ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦꯀꯣ ꯃꯌꯥꯝꯗ ꯁꯥꯎꯟ ꯑꯗꯨꯒ ꯅꯦꯠ ꯅꯨꯡ ꯆꯠꯄ ꯈꯣꯠꯄ ꯄꯠꯄ ꯇꯠꯄ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯆꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯑꯗꯨꯃꯥꯏꯅ ꯍꯪꯉꯛꯑꯦ ꯁꯄꯅꯥ ꯃꯥꯜꯂꯦꯀꯣ ꯆꯪꯉꯛꯏꯁꯦ ꯐꯖꯅ ꯆꯦꯛ ꯇꯧꯕꯤꯒꯦ ꯍꯤꯟꯖꯥꯡꯁꯦ ꯑꯩ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯑꯩꯗꯤ ꯉꯁꯤꯁꯦ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯦ ꯆꯥꯛ ꯑꯣꯏꯅ ꯊꯛꯂꯛꯑꯕ ꯀꯩꯁꯨ ꯇꯧꯗꯦꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯀꯃꯦꯟ ꯎꯔꯦ ꯉꯁꯥꯏꯒꯤ ꯎꯗ꯭ꯔꯦ ꯍꯥꯏꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯗꯤꯂꯤꯞ ꯀꯨꯃꯥꯔ ꯁꯣꯔꯣꯛ ꯗꯤꯂꯤꯞ ꯀꯨꯃꯥꯔ ꯁꯧꯒ꯭ꯔꯥꯛꯄꯝꯅꯀꯣ ꯆꯦ ꯈꯝꯕ ꯈꯝꯕꯒꯤ ꯋꯥꯔꯤ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯔꯛꯏ ꯃꯥꯅ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯗꯧꯕ ꯃꯥꯜꯂꯦ ꯍꯣꯏ ꯗꯤꯂꯤꯞ ꯀꯨꯃꯥꯔ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯟꯅ ꯍꯧꯖꯤꯛ ꯀꯩꯃꯤ ꯁꯤꯖꯟ 6ꯁꯦ ꯁꯤꯃ ꯊꯥꯡꯃꯩꯁꯦꯡꯅ ꯍꯥꯞꯄꯁꯦ ꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯈꯝꯕ ꯈꯝꯅꯨꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯞꯀꯦꯅ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯖꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯅꯤ ꯉꯥꯏꯕꯤꯔꯝꯃꯣ ꯑꯦꯝꯗꯤꯅ ꯍꯥꯟꯅ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯁꯦ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯑꯣꯐꯤꯁꯇ ꯂꯩꯖꯩ ꯍꯣꯏ ꯅꯝꯕꯣꯜꯗ ꯅꯝꯕꯣꯜꯗ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯅꯦꯠꯇꯤ ꯆꯞꯇꯤꯌꯦ ꯍꯥꯏꯌꯦ ꯂꯣꯟꯗꯒꯤ ꯕꯣꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯚꯣꯀꯦꯜ ꯅꯦꯠ ꯆꯞꯇ꯭ꯔꯒꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯃꯃꯥꯡꯗ ꯁꯥꯎꯟ ꯈꯤꯇꯪ ꯅꯨꯡꯉꯥꯏꯈꯤꯗꯦꯕꯀꯣ ꯃꯈꯥ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯁꯦ ꯀꯩꯅꯣꯒꯤꯗꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯈꯝꯕ ꯊꯣꯏꯕꯤꯒꯤꯗꯣ ꯑꯣꯏꯔꯝꯗꯧꯕ ꯃꯥꯜꯂꯦꯀꯣ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯤꯁꯇꯔ ꯆꯦꯁ ꯒꯨꯗ ꯑꯂꯤꯌꯥꯁꯦ ꯏꯚꯤꯅꯤꯡ ꯑꯂꯤꯌꯥ ꯃꯥꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯆꯪꯉꯛꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯦꯟꯁꯤꯡꯅꯦ ꯂꯥꯏꯚ ꯈꯨꯗꯤꯡꯒꯤꯁꯨ ꯑꯗꯨꯝ ꯎꯏꯌꯦ ꯅꯦꯠ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯌꯦ ꯂꯥꯏꯁ꯭ꯔꯝ ꯅꯅꯥꯎ ꯍꯣꯏ ꯑꯗꯨꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯁꯤ ꯑꯄꯤꯛ ꯑꯔꯤꯕꯝ ꯑꯩꯈꯣꯏ ꯁꯤꯁꯦ ꯌꯦꯡꯖꯔꯛꯀꯦ ꯁꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯅ ꯊꯝꯕꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯒꯣꯟꯃꯩ ꯖꯤꯑꯣꯁꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯊꯝꯕꯤꯔꯛꯑꯦ ꯑꯦꯝꯗꯤ ꯅꯍꯥꯟꯅ ꯑꯗꯣꯝꯗ ꯀꯩꯅꯣ ꯇꯧꯕꯤꯕ꯭ꯔꯥ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤꯁꯦ ꯌꯦꯡꯕꯗ ꯆꯠꯄ꯭ꯔꯥ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯅꯝꯕꯣꯜꯒꯤ ꯂꯝꯕꯤꯗ ꯑꯣꯏꯗꯣꯏꯔꯥ ꯏꯕꯨꯙꯧ ꯔꯤꯜꯁ ꯑꯅ ꯑꯩꯈꯣꯏ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯑꯣꯐꯤꯁꯁꯦ ꯅꯝꯕꯣꯜ ꯁꯣꯝꯗꯒꯤ ꯕꯖꯥꯔꯣꯝꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯒꯅ ꯅꯝꯕꯣꯜ ꯕꯖꯥꯔ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯩꯔꯦ ꯑꯗꯨꯒ ꯃꯈꯥꯔꯣꯝꯗꯒꯤ ꯍꯥꯏꯒꯠꯂꯛꯄ ꯑꯣꯏꯔꯒꯅ ꯅꯝꯕꯣꯜ ꯕꯖꯥꯔꯗꯒꯤ ꯈꯤꯇꯪ ꯍꯦꯟꯗꯣꯔꯛꯑꯒ SBI ATMꯒ ꯂꯩꯕꯗꯣ ꯑꯗꯨꯒꯤꯗꯨꯗ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯀꯦꯅ ꯇꯣꯝꯊꯤꯟ ꯂꯩꯇꯥꯟꯊꯦꯝꯅ ꯍꯪꯕꯤꯔꯛꯏ ꯇꯣꯝꯊꯤꯟ ꯑꯩꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯑꯗꯣ ꯃꯥꯗꯤ ꯉꯁꯤ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯦ ꯍꯥꯏ ꯅꯥꯡꯃꯩꯔꯥꯛꯄꯝ ꯔꯣꯕꯤꯟꯁꯟꯅ ꯏꯆꯦ ꯀꯩꯃꯤ ꯉꯁꯤꯒꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯇꯦꯟꯃꯟꯗꯅ ꯁꯥꯎꯅꯤꯡꯉꯦ ꯇꯦꯟꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯌꯥꯝ ꯍꯦꯟꯅ ꯇꯦꯟꯕꯗꯤ ꯑꯣꯏꯈꯤꯗ꯭ꯔꯕꯅꯦꯕꯀꯣ ꯔꯣꯕꯤꯟꯁꯟ ꯑꯗꯣ ꯍꯣꯏ ꯌꯦꯡꯅꯤꯡꯕ ꯄꯥꯝꯕ ꯍꯦꯟꯃꯟꯗꯅ ꯁꯥꯎꯅꯤꯡꯕꯗꯤ ꯑꯣꯏꯔꯝꯗꯣꯏꯅꯦ ꯑꯁ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯛꯄ ꯄꯣꯠꯁꯦ ꯂꯣꯏꯈꯤꯕꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯗ ꯁꯨꯝ ꯊꯣꯛꯑꯦ ꯍꯥꯏ ꯁꯤꯁ ꯁꯣꯅꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯖꯔꯤꯌꯦ ꯀꯩꯃꯤꯗꯣ ꯉꯁꯤꯗꯤ ꯃꯩ ꯇꯥꯔꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯦꯝꯖꯕꯅꯦꯅ ꯑꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯖꯩ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ
Nahan thengnaba PUPU folk TV tharaga chauna thethhawi lambi mayada adu ꯑꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯦ ꯃꯥꯅꯦ ꯂꯝꯕꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯦ ꯅꯛꯅ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯄꯥꯔꯠ 1 ꯊꯥꯒꯠꯂꯝꯂꯒ ꯇꯣꯛꯈ꯭ꯔꯦ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦ ꯋꯥꯔꯤꯗꯨꯕꯨ ꯃꯈꯥ ꯊꯥꯒꯠꯄꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯖꯅꯤꯅ ꯂꯣꯟꯗꯤꯕ ꯑꯣꯏꯅ ꯊꯝꯃꯛꯏ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯦ ꯍꯥꯞꯄ ꯍꯧꯔꯝꯕꯅꯦꯗ ꯃꯌꯥꯝꯅ ꯀꯩꯃꯤꯅ ꯀꯩꯃꯤ ꯌꯥꯝ ꯍꯦꯟꯅ ꯍꯥꯏꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯗꯨꯗꯨꯅ ꯀꯩꯃꯤ ꯉꯥꯛꯇ ꯀꯃꯦꯟ ꯇꯧꯃꯜꯂꯛꯇꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤ ꯊꯨꯡꯍꯜꯂꯁꯦ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯗꯨꯅ ꯈꯔ ꯑꯃꯨꯛ ꯇꯞꯊꯔꯁꯦꯅ ꯑꯗꯨꯃꯥꯏꯅ ꯃꯈꯥ ꯁꯨꯝ ꯆꯠꯊꯈꯤꯕꯗꯒꯤ ꯁꯀ꯭ꯔꯤꯞꯇ ꯀꯩꯗ ꯑꯗꯨꯝ ꯃꯈꯥ ꯅꯩꯅꯕ ꯈꯣꯠꯄ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯉꯥꯏꯕꯤꯔꯝꯃꯨ ꯅꯧꯃꯩꯔꯛꯄꯝ ꯔꯣꯕꯤꯟꯁꯟꯅ ꯏꯆꯦ ꯈꯔ ꯁꯥꯡꯍꯟꯕꯤꯔꯛꯑꯣ ꯍꯥꯏ ꯁꯥꯡꯍꯜꯂꯛꯑꯣ ꯍꯣꯏ ꯁꯥꯡꯍꯟꯖꯔꯛꯀꯦ ꯍꯣꯏ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯦ ꯁꯥꯡꯍꯟꯕ ꯇꯣꯏꯅ ꯍꯥꯞꯄ ꯁꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯖꯒꯦ ꯁꯤꯁꯇꯔ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯐꯖꯩ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯑꯃꯔꯖꯤꯠ ꯃꯩꯇꯩ ꯊꯦꯡꯛ ꯌꯨ ꯍꯥꯏ ꯅꯥꯎꯕ ꯍꯜꯂꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯆꯦꯅ ꯊꯝꯃꯛꯑꯦꯀꯣ ꯊꯦꯡꯛ ꯌꯨ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯃꯤꯁ ꯑꯅꯤ ꯍꯥꯏ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯆꯤꯇꯦꯟ 1 2 3 ꯅꯤꯡꯊꯧꯖꯝꯑꯅ ꯁꯨꯃꯥꯏꯅ ꯌꯨꯖꯔꯅꯦꯝ ꯂꯩ ꯍꯥꯏ ꯆꯟ ꯍꯥꯏ ꯂꯛꯁꯃꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯆꯦ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯩꯃꯤꯗꯣ ꯆꯦ ꯈꯤꯇꯪ ꯁꯥꯡꯍꯟꯕꯤꯔꯛꯑꯣ ꯃꯤꯅꯠꯇꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯅ ꯁꯄꯅꯥꯅ ꯊꯝꯕꯤꯔꯛꯏꯀꯣ ꯍꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯁꯥꯡꯅꯕ ꯍꯣꯠꯅꯖꯒꯦ ꯑꯦꯛꯁꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯎꯔꯒꯗꯤ ꯈꯤꯇꯪ ꯈꯨꯠ ꯆꯪꯕꯅꯤना ꯌꯥꯝ ꯍꯦꯟꯅ ꯁꯥꯡꯍꯟꯕꯗꯤ ꯁꯥꯡꯅꯕꯗꯤ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯁꯨ ꯑꯦꯛꯁꯟ ꯌꯥꯎꯕ ꯁꯤꯟꯗꯗꯤ ꯈꯤꯇꯪ ꯑꯗꯨꯝ ꯋꯥꯠꯀꯅꯤꯕ ꯑꯗꯨꯒ ꯑꯦꯛꯁꯟ ꯌꯥꯎꯗꯕ ꯁꯤꯟꯁꯤꯡꯗꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯌꯥꯔꯤꯕ ꯃꯈꯩ ꯁꯥꯡꯍꯟꯖꯔꯛꯀꯦ ꯈꯔ ꯆꯞꯄꯦ ꯍꯥꯏ ꯑꯣ ꯅꯦꯠꯁꯦ ꯅꯦꯠꯁꯦ ꯉꯁꯥꯏ ꯋꯥꯏꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯒꯨꯝ ꯇꯧ ꯅꯨꯡꯉꯥꯏꯔꯝꯗꯕꯅꯤ ꯁꯤ ꯁꯣꯅꯝꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇ ꯊꯦꯡꯅꯕꯗꯨꯅꯤ ꯑꯩ ꯆꯃꯝꯅꯥꯝꯃꯤꯁꯦ ꯀꯔꯝꯕ ꯃꯇꯥꯡ ꯅꯨꯃꯤꯠ ꯑꯩꯒꯤ ꯍꯟꯗꯛꯀꯤꯁꯦ ꯑꯣꯏꯗꯣꯏꯔꯥ ꯀꯩꯅꯣ ꯑꯩ ꯂꯥꯛꯁꯟꯕ ꯉꯝꯖꯗ꯭ꯔꯦ ꯀꯥꯏꯋꯥꯏꯗ ꯊꯦꯡꯅꯕꯅꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯀꯥꯎꯊꯣꯛꯑꯦ ꯋꯥꯔꯧꯕꯤꯅꯨ ꯂꯛꯁꯃꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯆꯦꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯖꯔꯤ ꯑꯃꯤꯔ ꯈꯥꯟ ꯑꯧ ꯃꯥꯅꯦ ꯃꯥꯅꯦ ꯁꯤꯁ ꯑꯅꯤꯁꯦ ꯀꯩꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏ ꯑꯩꯅ ꯀꯥꯃꯣꯡꯗꯒꯤꯅꯦ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯧꯗꯒꯤꯅꯤ ꯀꯩꯃꯤꯗꯣ ꯃꯈꯥ ꯍꯥꯞꯄꯤꯔꯛꯑꯣ ꯏꯁꯤꯡ ꯆꯥꯎꯕꯒ ꯄꯥꯟꯊꯣꯏꯕꯒ ꯊꯦꯡꯅꯕ ꯃꯤꯠꯇ ꯄꯤ ꯇꯥꯕ ꯈꯪꯍꯧꯗꯦ ꯇꯣꯝ ꯊꯤꯟꯅ ꯊꯝꯕꯤꯔꯛꯄꯅꯤꯀꯣ ꯍꯣꯏ ꯃꯈꯥ ꯑꯗꯨꯝ ꯂꯦꯞꯇꯅ ꯍꯥꯞꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤꯁꯦ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯕꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯗꯣꯝꯒꯤ ꯀꯃꯦꯟꯁꯤꯅ ꯈꯪꯖꯔꯦ ꯊꯥꯒꯠꯆꯔꯤ ꯏꯕꯨꯙꯧ ꯔꯤꯜꯁ 21ꯅ ꯁꯦꯜꯐꯤ ꯕꯨꯠꯇꯣ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯑꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯈꯥ ꯇꯥꯔꯛꯄꯁꯨ ꯑꯗꯨꯝ ꯑꯩꯈꯣই ꯍꯧꯖꯤꯛ ꯅꯝꯖꯔꯤ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯦ ꯃꯥꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯈꯥ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯁꯦꯡꯕ ꯈꯔ ꯇꯦꯜꯂꯦ ꯈꯔ ꯁꯥꯡꯍꯟꯕꯤꯌꯣ ꯍꯥꯏ ꯃꯤꯁꯝ ꯅꯨꯡꯉꯥꯎꯅ ꯊꯝꯕꯤꯔꯛꯄꯅꯤꯀꯣ ꯍꯣꯏ ꯍꯟꯗꯛꯀꯤꯗꯣ ꯐꯥꯏꯠ ꯁꯤꯟ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯨꯗꯨꯅꯁꯨ ꯈꯤꯇꯪ ꯇꯦꯟꯈꯤꯕꯅꯦ ꯑꯗꯣ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯑꯗꯨꯏ ꯃꯊꯛꯇ ꯁꯟꯗꯦ ꯑꯃꯃꯨꯛ ꯂꯩꯁꯟꯈꯤꯕꯁꯦ ꯑꯩꯈꯣꯏꯗꯤ ꯁꯟꯗे ꯈꯛꯇꯗꯤ ꯑꯣꯐ ꯂꯩ ꯑꯇꯩ ꯃꯇꯝꯗꯤ ꯑꯗꯨꯝ ꯑꯣꯐꯤꯁꯇ ꯂꯩ ꯑꯗꯨꯒ ꯁꯟꯗꯦꯗꯤ ꯑꯣꯐ ꯑꯣꯏꯌꯦꯕ ꯑꯗꯨꯗꯨꯅ ꯁꯟꯗे ꯑꯃ ꯀꯥꯟꯈ꯭ꯔꯒ ꯃꯟꯗꯦꯗ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯗꯨꯅ ꯃꯤꯅꯠꯇꯣ ꯈꯤꯇꯪ ꯇꯦꯟꯈꯤꯕꯅꯦ ꯃꯆꯤꯟ ꯃꯅꯥꯎ ꯊꯦꯡꯅꯕꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯀꯣ ꯊꯃꯣꯏꯁꯦ ꯄꯦꯜꯂꯦ ꯆꯈꯠꯄꯒꯤꯀꯣ ꯍꯣꯏ ꯑꯩꯗꯤ ꯀꯃꯦꯟꯁꯦ ꯊꯦꯡꯅꯔꯔꯣꯏꯗ꯭ꯔꯥ ꯎꯍꯧꯗꯕꯗꯣ ꯈꯜꯂꯨꯔꯕꯅꯦ ꯑꯣ ꯑꯃ ꯑꯗꯨꯗꯤ ꯐꯖꯅ ꯆꯠꯈꯤꯕꯒꯤꯁꯨ ꯅꯪꯍꯧꯗ꯭ꯔꯤꯅꯦ ꯍꯥꯏꯕ ꯑꯅꯟꯣꯡ ꯍꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯏꯁꯤꯡ ꯆꯥꯎꯕꯒ ꯁꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯅꯤꯅ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯊꯦꯡꯅꯔꯦ ꯍꯧꯖꯤꯛꯇꯤ ꯁꯤꯗꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯑꯅꯤ ꯏꯆꯦ ꯑꯩ ꯊꯕꯛ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯉꯜꯂꯗꯤ ꯑꯃꯨꯛ ꯆꯪꯂꯛꯀꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯏꯆꯦ ꯀꯦꯃꯤꯗꯣꯅ ꯍꯥꯏꯔꯝꯃꯤ ꯅꯃꯩꯔꯛꯄꯝ ꯔꯣꯕꯤꯟꯁꯟ ꯑꯣ ꯍꯣꯏ ꯆꯠꯊꯣꯛꯎꯔꯣ ꯑꯃꯨꯛ ꯌꯥꯔꯗꯤ ꯆꯪꯕꯤꯔꯛꯑෝ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯏꯁꯇꯥꯐ ꯃꯌꯥꯝꯁꯦ ꯃꯌꯨꯝꯗ ꯐꯥꯎꯕ ꯐꯖꯅ ꯄꯣꯊꯥꯔꯝꯃꯣꯏ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯁꯦꯕꯥ ꯇꯧꯕꯗ ꯏꯕꯨꯙꯧ ꯔꯤꯜꯁꯅ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯑꯁꯦꯡꯕꯃꯛꯅꯦ ꯁꯤꯃꯛ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ ꯑꯩꯈꯣই ꯁꯤꯗ ꯑꯗꯨꯝ ꯄꯨꯡ 10ꯗꯒꯤꯅ ꯄꯨꯡ 6 ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯂꯩ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯅꯤ나 ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯦꯟꯅ ꯋꯥꯔꯒꯁꯨ ꯋꯥꯕꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯨꯅ ꯍꯦꯟꯅ ꯄꯦꯟꯊꯣꯛꯆꯔꯦ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯋꯥꯕꯗꯣ ꯀꯥꯎꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯨꯒꯤ ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯁꯨ ꯉꯝꯖꯔꯤꯕ ꯃꯈꯩ ꯂꯦꯞꯇꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯀꯩꯃꯤꯗꯣ ꯈꯔ ꯊꯨꯅ ꯊꯥꯕꯤꯔꯛꯑꯣ ꯍꯟꯗꯛꯀꯤꯗꯤ ꯅꯝꯕꯣꯜ ꯑꯃ
Hanjabam Ramesori, I am Minga Sakakonana, Pazana Kanga by Ne, oh, yeah, Namusie, thank you, no, my lamp Pinumaga, no, the gifts to Tobiambane, thank you. Lakshmi Ketri nungai haido. Oh, okay, nungai dum lebiyo, Quiggy video, or Waba Kamale Resu, Pupu Folk TV video, Yangakanda, Potha boy bio. Che Sonamgi voice say, Editaba yam nungai yam she, Yamasu, Adam nungai. Sapana, thank you. Kara tuna tagat pira oh hai ba se yam yami ko comment se hai thuna thagat pi o ngata ne o sangan bi o hoi yari ba makhoi khoi se dum thuna ba aduga sangna ba adum ma hotna jari net ki wadi loire kemi yam nungai ado kamdauri iche sing net ki wadi loire hai se net se nungai rira natraga nungai trira nungai ta boram ga da male ko hai se ko ichan sing hai bi inam ramesori devi na thambirakpani kaimi se dum nungai ni yingbiyo hoi khoi su dum nungai jari Kambathoi bidi hai Kambathoi bi se kaino si matang lotion gi kaimi season 6 se season loishalaba matungda adum makha semjarake aigi ichani pase chahi ahum October da farani matamda Pupu Folk TV da puthokpa kaimi serial da Panthoiba sabado yam nungsibadu da tan chadana ichado Panthoiba kaujare Pupu Folk TV bu thagachari na chawba thangjamna thambire aduki mate haraujai nungai bijai aduga yamna nungsiba amasu phawe aibadi hek adomgi hek pokliba ichada dumaina khoigi kaimi angang amagi Panthoibagi character da maming thole gaina haibase tabada yamna khoina honajari se mahai yal myamna nungsibire gaina khallaga haifam khangdana dum nungaiba phawe adongi angang dusu adum aphabata oirasanu mai pakpa tungi lambida magi dum aphabata oirasanu haibasima aikai Pupu TV gi site gi su thamjage che kaimi amu ha di kaimi se loi khidara che na tragana hena sangdo ki ta pra haibiro ches alia kaimi se handa ki season sigi oina di yam hena sangdo kadabadi laitre do loidi loibadi loigadabadi khra watli mai wari adum lakhini wari se singna kanda tangkhai khar chanjal e ko magi adum nungai ba climax ti lakhre adubu direct loidi loigiroi aduga yamena su sangoi yamena su teloi atawgada magi makha taba season di dum lakhini ichani ngasi kani mathel how krage kari mathel hang ba male male jiten ngasi nang chang chak tabana mi se mathel yang mangi ai do ngasi do sak tu saning da ba ko ai de hawai thong ba chare e Sonam nangi mi ai gi ming Alisha koizam ai kamung dagi ising chawada power pa hello ya pikaribam aduna faradra ngai minasi ma kana khangi power pai badagi hena sathi rakpasu na daru se yaw lab to lak ho tre kapningi mathangi Friday da lak piyo dum matadadi mupuna yawraga thaminarake Che Sonamgi voice se taba yam nungai sulat na haibor maleka thank you yamarawe asem badane na oi Ramesori amuka thengnagi se thank you yam nungsiye ke haina krage khangaudre ne che sagi do ne nungai ta bai soi oh masai gi do kari nungai wari me ama sagre kai da lai rurage chango amu sanarase sister ni se kai lam dagi no hai ai na kangmong dagi aduga aina kainau dagi ne dio sim se siladi live chat mapung fa na yawning ban sindok piro aduga mathangda yawminarase myam wali Jalani bu thakat to phone tok chari hai oh aina comment se ngasai dagi udri bani ure sita
ꯆꯥꯎꯕ ꯊꯥꯡꯖꯝꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯐꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯤꯌꯣꯅ ꯍꯥꯏꯕꯗꯣ ꯑꯉꯥꯡ ꯂꯩꯔꯕ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯗꯒꯤꯗꯤ ꯌꯥꯝ ꯁꯦꯅꯤꯌꯔ ꯑꯣꯏꯔꯝꯒꯗꯕ ꯃꯥ ꯆꯍꯤꯗꯤ ꯆꯞ ꯆꯥꯅ ꯈꯪꯖꯒꯗ꯭ꯔꯦ ꯏꯕꯨꯡ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯖꯔꯒꯦ ꯍꯣꯏ ꯑꯩꯈꯣꯏꯅꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯈꯝꯕ ꯊꯣꯏꯕꯤ ꯊꯥꯒꯠꯂꯛꯂꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯌꯦꯛꯁꯂꯥꯏ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯁꯣꯏꯗꯅ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯅꯤ ꯁꯦꯝꯗꯕ ꯇꯧꯖꯔꯣꯏ ꯂꯣꯏ ꯐꯥꯎꯕ ꯑꯗꯨꯝ ꯃꯥꯒꯤ ꯋꯥꯔꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯣꯏꯔꯥꯡꯀꯪꯂꯩꯔꯣꯜ ꯍꯥꯟꯅ ꯑꯗꯨꯝ ꯂꯩꯔꯕ ꯂꯥꯏꯔꯤꯛꯇ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄꯤꯕꯤꯔꯝꯂꯤꯕ ꯋꯥꯔꯤ ꯄꯔꯤꯡꯗꯣ ꯃꯗꯨ ꯂꯣꯏꯕ ꯐꯥꯎꯕ ꯑꯗꯨم ꯁꯦꯝꯖꯒꯅꯤ ꯇꯧꯒꯗꯕ ꯃꯇꯝ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤन ꯈꯔ ꯉꯥꯏꯅꯕꯒꯤ ꯋꯥꯅꯤ ꯀꯩꯃꯤ ꯁꯤꯖꯟ 6ꯁꯦ ꯁꯤꯁꯤꯃ ꯍꯥꯟꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯈꯝꯕ ꯈꯝꯅꯨꯁꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯦꯝꯖꯔꯛꯀꯦ ꯑꯄꯤꯛ ꯑꯔꯤꯕꯝꯅ ꯋꯤꯛ ꯑꯃꯗ ꯑꯃꯈꯛ ꯊꯥꯒꯠꯂꯛꯑꯁꯨ ꯌꯥꯏꯌꯦ ꯑꯩꯗꯤ ꯑꯗꯣ 30 ꯃꯤꯅꯤꯠꯀꯨꯝꯕ ꯁꯪꯍꯟꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯃꯣꯏꯁꯦ ꯄꯦꯟꯖꯔꯒꯦ ꯑꯄꯤꯛ ꯑꯔꯤꯕꯝ ꯑꯗꯨꯃꯗꯤ ꯌꯥꯝ ꯋꯥꯅ ꯊꯣꯛꯀꯗꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗ 30 ꯍꯣꯏ ꯋꯤꯛ ꯑꯃꯗ ꯑꯃꯈꯛꯇꯪ ꯊꯥꯒꯠꯄ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯈꯤꯇꯪ ꯈꯟꯅꯕꯗꯤ ꯌꯥꯔꯛꯀꯅꯤꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃꯇꯪꯗ ꯁꯥꯡꯅ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯛꯄꯒ ꯋꯤꯛ ꯑꯃꯗ ꯑꯅꯤꯔꯛ ꯌꯦꯡꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥꯅꯦ ꯑꯩꯈꯣꯏ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯣ ꯚꯣꯏꯁ ꯑꯣꯚꯔꯒꯤ ꯑꯣꯏꯅ ꯍꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯆꯥꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯚꯣꯏꯁ ꯑꯥꯔꯇꯤꯁꯁꯦ ꯑꯗꯨꯝ ꯋꯥꯠꯂꯛꯄ ꯌꯥꯎꯋꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯀꯥꯟꯗ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯈꯪꯍꯟꯖꯔꯛꯀꯦ ꯃꯃꯥꯡꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯗ ꯑꯩꯈꯣꯏꯅ ꯑꯃ ꯅꯝꯕꯔ ꯑꯃ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨꯒꯤ ꯅꯝꯕꯔꯗꯨꯗ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯇꯦꯂꯦꯟꯁꯤꯡ ꯑꯗꯨꯒ ꯚꯣꯏꯁ ꯍꯩꯖꯕꯁꯤꯡꯁꯦ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯁꯤꯡꯗꯨꯒꯤ ꯑꯣꯏꯅ ꯀꯟꯇꯦꯟ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯃꯥꯡꯒꯤ ꯅꯝꯕꯔꯗꯨꯗꯀꯣ ꯑꯗꯨꯒꯤ ꯅꯝꯕꯔꯗꯣ ꯃꯃꯥꯡꯒꯤ ꯂꯥꯏꯐ ꯗꯥꯔꯣꯖꯦꯁꯀ ꯁꯣꯅꯝꯒ ꯑꯩꯒ ꯊꯥꯕꯒꯤ ꯊꯥꯕ ꯂꯥꯏꯐ ꯑꯃ ꯌꯥꯎꯕꯅꯦꯕꯀꯣ ꯐ꯭ꯔꯥꯏꯗꯦ ꯂꯥꯏꯐ ꯑꯣꯏꯔꯝꯒꯅꯤꯕ ꯑꯗꯨꯒꯤ ꯂꯥꯏꯐꯇꯨꯗ ꯅꯝꯕꯔ ꯑꯃꯈꯛ ꯄꯤꯖꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯅꯝꯕꯔꯗꯨꯗ ꯃꯌꯥꯝꯅ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯇꯦꯂꯦꯟꯁꯤꯡ ꯂꯣꯏꯅ ꯑꯗꯨꯝ ꯗꯕꯤꯡ ꯑꯥꯔꯇꯤꯁꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯁꯥꯔꯛꯑꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯇꯦꯂꯦꯟꯁꯤꯡ ꯎꯠꯊꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯖꯒꯦ ꯌꯥꯔꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯃꯥꯂꯪꯕ ꯑꯣꯏꯅꯥꯝ ꯍꯜꯂꯣ ꯏꯆꯟꯁꯤꯡ ꯀꯩꯃꯤꯁꯦ ꯂꯣꯏꯕ ꯅꯥꯏꯍꯟꯅꯤꯡꯗꯦ ꯍꯥꯏ ꯏꯅꯥꯎ ꯈꯣꯡꯕꯥꯟ ꯊꯥꯕꯝ ꯍꯣꯏ ꯀꯩꯃꯤꯁꯦ ꯂꯣꯏꯈꯤꯔꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯥꯞꯈꯤꯅꯤ ꯗꯅꯦ ꯍꯣꯕꯤꯖꯝ ꯍꯜꯂꯣ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯃꯥꯂꯪꯕ ꯑꯣꯏꯅꯥꯝ ꯆꯥꯛ ꯆꯥꯔꯛꯑꯦ ꯀꯣꯟꯁꯝ ꯔꯣꯁꯅꯤ ꯗꯦꯕꯤꯅ ꯆꯦꯂꯤꯁꯥ ꯆꯦ ꯁꯣꯅꯝ ꯎꯗꯕ ꯀꯨꯏꯔꯦꯅ ꯊꯝꯕꯤꯔꯛꯑꯦ ꯀꯩꯅꯣ ꯑꯩꯗꯤ ꯑꯝꯇ ꯎꯗ꯭ꯔꯦ ꯑꯗꯨꯅꯦ ꯀꯃꯦꯟꯁꯦ ꯖꯔ ꯆꯦꯟꯈꯤꯕꯗꯣ ꯑꯗꯨ ꯌꯧꯗ꯭ꯔꯤꯌꯦ ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯌꯦꯛ ꯁꯂꯥꯏ ꯈꯝꯕ ꯊꯣꯏꯕꯤ ꯃꯈꯥ ꯊꯥꯔꯛꯑꯣ ꯑꯗꯣ ꯉꯁꯥꯏꯒꯤꯗꯨꯅꯦ ꯑꯣꯏꯔꯝꯒꯅꯤ ꯀꯃꯦꯟꯁꯦ ꯁꯠ ꯆꯠꯅꯈꯤꯕꯒꯤ ꯉꯥꯎꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯂꯝ ꯍꯥꯏꯕꯗ ꯋꯥꯔꯝꯕꯅꯤ ꯍꯥꯏꯕ ꯑꯃꯅꯦ ꯄꯣꯁꯇꯔ ꯊꯦꯠꯂꯝ ꯃꯤꯡꯒ ꯂꯝꯒ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯉꯥꯛ ꯂꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯆꯪꯉꯛꯄ ꯃꯥꯟꯅꯗꯕꯅꯤꯅ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨ ꯑꯗꯨꯝ ꯌꯥꯎꯕꯤꯕ ꯃꯣꯏꯅ ꯑꯃꯨꯛ ꯍꯪꯉꯛꯄ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯪꯈꯤꯕ ꯑꯗꯨꯅ ꯍꯟꯖꯟꯖꯅꯤ ꯈꯨꯝꯃꯤꯁꯦ ꯉꯁꯥꯏꯗꯩ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯦ ꯏꯆꯜꯁꯤꯡꯒꯤ ꯅꯇꯧꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯐꯕ ꯑꯣꯏꯌꯨꯀꯣ ꯑꯣꯏꯅꯥꯝꯗꯨꯗꯤ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗꯥꯅ ꯊꯝꯕꯤꯔꯛꯑꯦ ꯑꯣꯏꯅꯥꯝ ꯔꯥꯃꯦꯁꯣꯔꯤ ꯗꯦꯕꯤ ꯑꯣꯏꯅꯥꯝꯗꯒꯤ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯅꯛꯅꯔꯦꯀꯣ ꯍꯣꯏ ꯑꯐꯕꯇ ꯑꯣꯏꯖꯒꯦ ꯊꯦꯡꯀ꯭ꯌꯨ ꯌꯥꯝꯁꯨ ꯊꯥꯒꯠꯄꯤꯔꯛꯑꯦ ꯅꯦꯠꯁꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯌꯦꯡꯅꯤꯡꯕ ꯀꯥꯟꯗ ꯄꯠ ꯄꯠꯀ ꯆꯠꯄꯒ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯀꯩꯃꯤꯗꯣ ꯈꯔ ꯊꯨꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯌꯣ ꯆꯦ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯐꯨꯜ ꯁꯞꯄꯣꯔꯠꯅꯦꯅ ꯁꯄꯅꯥꯅ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯁꯄꯅꯥ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯌꯥꯔꯤꯕ ꯃꯈꯩꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯦꯝꯖꯔꯤ ꯀꯩꯃꯤꯁꯦ ꯏꯕꯥꯅꯤꯅ ꯄꯥꯝꯕ ꯃꯆꯨꯁꯦ ꯗꯥꯏꯔꯦꯛ ꯁꯤꯃ ꯄꯥꯝꯃꯦ ꯍꯥꯏꯕ ꯂꯩꯇꯦꯕꯀꯣ ꯑꯗꯨꯝ ꯂꯣꯏꯅ ꯄꯥꯝꯃꯦ ꯕ꯭ꯂꯦꯛꯀꯨꯝꯕꯁꯦ ꯉꯥꯏꯍꯥꯛꯇꯨꯒꯤꯅ ꯌꯥꯝ ꯄꯥꯝꯒꯜꯂꯦꯀꯣ ꯀꯃꯟ ꯑꯗꯣ ꯑꯣꯏꯅꯗꯤ ꯍꯣꯏ ꯕ꯭ꯂꯦꯛꯁꯦ ꯌꯥꯝ ꯄꯥꯝꯃꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯃꯤꯅꯗꯤꯀꯣ ꯕ꯭ꯂꯦꯛꯁꯦ ꯄꯥꯝꯕ ꯐꯠꯇꯦꯅ ꯁꯨꯝ ꯉꯥꯡꯕꯅꯦꯕꯀꯣ ꯑꯗꯨꯒ ꯌꯥꯝ ꯑꯗꯨꯅ ꯆꯥꯟꯅꯗꯅ ꯑꯩꯅ ꯏꯁꯥꯒ ꯁꯨꯡꯆꯥꯟ ꯆꯥꯟꯅꯗꯅ ꯄꯥꯝꯕ ꯀꯂꯔꯁꯦ ꯌꯦꯜꯂꯣꯁꯦ ꯌꯦꯜꯂꯣꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦ ꯗ꯭ꯔꯦꯁ ꯅꯨꯡ ꯁꯦꯠꯄꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯗ꯭ꯔꯦꯁꯇ ꯀꯩꯗ ꯑꯗꯨꯃꯥꯏꯅ ꯌꯦꯜꯂꯣ ꯌꯥꯝ ꯄꯥꯝꯃꯨꯕꯩ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯝꯕꯗ ꯈꯪꯗꯦ ꯌꯦꯜꯂꯣ ꯍꯦꯛ ꯎꯕꯗ ꯀꯩꯅꯣꯝꯃꯗꯤ ꯑꯗꯨꯝ ꯐꯥꯎꯋꯦ ꯍꯣꯏ
ꯊꯦꯡꯁ ꯂꯩꯐꯝꯗꯤ ꯀꯦꯅ ꯍꯧꯕ ꯉꯥꯛꯇꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯟꯕꯨ ꯅꯍꯥꯟꯒꯩ ꯈꯟꯖꯜꯂꯨꯗꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏꯕꯤꯔꯛꯑꯀꯥꯟꯗ ꯈꯪꯉꯤꯅꯦ ꯃꯊꯪꯒꯤꯗ ꯀꯦꯇꯨ ꯍꯥꯏꯕꯗꯣꯅ ꯀꯦꯇꯨꯅ ꯍꯥꯏꯔꯦ ꯀꯩꯃꯤꯁꯦ ꯀꯥꯎꯕ ꯉꯝꯃꯔꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯀꯩꯃꯤꯒꯤ ꯏꯄꯤꯁꯣꯠ ꯑꯃꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯌꯥꯎꯈꯤꯕꯅꯦ ꯀꯔꯝꯕꯗꯅꯣ ꯈꯪꯗ꯭रे ꯏꯄꯤꯁꯣꯠ ꯌꯥꯝꯕꯅꯤꯅ ꯑꯗꯣ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒ ꯑꯝꯇ ꯄꯥꯎ ꯐꯥꯎꯅꯕ ꯄꯥꯝꯃꯦ ꯀꯃꯥꯏꯅ ꯐꯥꯎꯅꯅꯤ ꯍꯣꯏ ꯌꯥꯝ ꯊꯥꯒꯠꯄꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯣꯛ ꯇꯤꯚꯤꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯑꯗꯨꯝ ꯂꯩꯕꯅꯦ ꯐꯦꯁꯕꯨꯛ ꯄꯦꯖ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯒ ꯔꯤꯜꯁ ꯁꯣꯔꯠ ꯐꯤꯂꯝ ꯁꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯖꯕꯅꯦ ꯑꯗꯨꯗꯩꯗ ꯃꯌꯥꯝꯅ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯛꯑꯣ ꯌꯦꯡꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯑꯞꯂꯣꯗ ꯇꯧꯕꯁꯤꯡꯁꯨ ꯑꯗꯨꯒ ꯃꯦꯁꯦꯟꯖꯔꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯀꯥꯃꯣꯡꯒꯤ ꯁꯟꯁꯦ ꯀꯥꯃꯣꯡ ꯀꯥꯏꯋꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣꯅ ꯍꯪꯕꯤꯔꯛꯑꯦ ꯑꯝꯇ ꯈꯨꯝꯕꯤꯔꯛꯑꯣ ꯑꯩꯁꯦ ꯀꯥꯡꯃꯣꯡ ꯂꯥꯡꯒꯣꯜꯖꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗꯩꯅꯦꯕꯀꯣ ꯈꯔ ꯍꯦꯟꯅ ꯈꯪꯕ ꯑꯣꯏꯔꯒꯅ ꯀꯥꯃꯣꯡ ꯀꯥꯡꯖꯩꯕꯨꯡꯗꯣ ꯑꯗꯨꯗꯩ ꯈꯤꯇꯪ ꯆꯠꯊꯔ ꯑꯗꯨꯝ ꯂꯩꯔꯦ ꯀꯥꯡꯖꯩꯕꯨꯡ ꯑꯗꯨꯝ ꯅꯛꯅꯔꯦ ꯀꯥꯃꯣꯡꯁꯦ ꯑꯗꯨꯝ ꯆꯥꯎꯕꯅꯦ ꯆꯥꯎꯕ ꯅꯛꯄꯁꯨ ꯆꯥꯎꯕꯅꯤꯅꯅꯦ ꯂꯝꯕꯤꯁꯦ ꯈꯪꯅꯗꯕꯅꯦ ꯍꯦꯛꯇ ꯏꯃꯥꯟ ꯃꯥꯟꯅꯕ ꯃꯤ ꯌꯥꯝ ꯀꯟꯐ꯭ꯌꯨꯁꯄꯨꯗꯤ ꯆꯠꯅꯕꯅꯦꯕ ꯍꯣꯏ ꯑꯗꯣ ꯀꯥꯡꯖꯩꯕꯨꯡ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯈꯪꯅꯕꯅꯦꯕꯀꯣ ꯀꯥꯡꯖꯩꯕꯨꯡ ꯃꯅꯥꯛꯇꯒꯤ ꯇꯞꯅ ꯇꯞꯅ ꯄꯥꯎꯑꯣ ꯆꯦ ꯀꯃꯦꯟꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌే ꯁꯄꯅꯥ ꯍꯣꯏ ꯎꯕꯁꯤꯡꯁꯦ ꯑꯗꯨꯝ ꯁꯠ 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 ꯇꯞꯅ ꯇꯞꯂꯤ ꯇꯞꯂꯤ ꯑꯗꯨꯝ पाथꯣꯔꯛꯀꯦ ꯀꯃꯦꯟ ꯅꯪꯍꯧꯗꯕ ꯌꯥꯎꯋꯦ ꯍꯥꯏꯕ ꯁꯠ 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 ꯆꯠꯈꯤꯕꯒꯤ ꯑꯗꯨꯅꯅꯦ ꯄꯥꯔꯤꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯌꯣ ꯑꯃ ꯆꯠꯈꯤꯕꯒꯤ ꯄꯥꯔꯤꯉꯩꯗ ꯁꯠ ꯁꯠ ꯆꯠꯈ꯭ꯔꯤꯅꯦ ꯍꯥꯏꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯋꯤꯛ ꯑꯃꯗ ꯑꯅꯤꯔꯛꯁꯨ ꯇꯦꯟꯃꯟꯗꯅ ꯑꯩ ꯆꯥꯛꯑꯦ ꯑꯄꯤꯛ ꯍꯣꯏ ꯌꯦꯡꯅꯤꯡꯕ ꯍꯦꯟꯃꯟꯗꯅ ꯆꯥꯛꯏꯅꯦꯕ ꯁꯤꯁꯦ ꯑꯁꯦꯡꯕꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯣꯏꯁꯨ ꯌꯥꯝ ꯌꯦꯡꯅꯤꯡꯕ ꯄꯣꯠ ꯑꯃ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯒ ꯂꯣꯏꯈꯤꯕꯁꯦ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯦ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯁꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯀꯦ ꯀꯩꯃꯤ ꯍꯤꯡꯒꯠꯂꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯍꯤꯡꯒꯠꯍꯟꯅꯤꯡꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯀꯃꯦꯟꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯍꯥꯏꯕꯗꯤ ꯃꯒꯨꯜꯗꯣ ꯃꯒꯨꯟ ꯃꯥꯡꯒꯗꯕ ꯃꯥꯡꯅꯤꯗꯅ ꯃꯥꯜꯂꯦꯕ ꯌꯦꯡꯉꯒ ꯈꯪꯃꯤꯟꯅꯔꯁꯤ ꯌꯥꯝꯗꯤ ꯑꯗꯣ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯣꯏꯖꯥꯠꯅꯤꯗ ꯀꯔꯤ ꯍꯤꯡꯒꯠꯍꯟꯅꯤꯡꯕ ꯐꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩ ꯐꯥꯎꯒꯦ ꯑꯣꯏꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯗ ꯇꯧꯕꯤꯔꯛꯑꯣꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯖꯅꯤ ꯀꯥꯏꯅ ꯑꯗꯣꯝꯒꯤ ꯃꯣꯠꯁꯤꯡꯗꯣ ꯑꯗꯨꯝ ꯇꯥꯖꯒꯦ ꯀꯩꯃꯤ ꯑꯣꯏꯔꯁꯨ ꯈꯝꯕ ꯊꯣꯏꯕꯤ ꯑꯣꯏꯔꯁꯨ ꯏꯄꯤꯁꯣꯠꯁꯦ ꯈꯔ ꯁꯥꯡꯅ ꯍꯥꯞꯄꯤꯔꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ ꯁꯥꯡꯕꯩ ꯉꯥꯛꯇ ꯍꯥꯏꯀꯣ ꯍꯣꯏ ꯃꯥꯅꯦ ꯃꯥꯅꯦ ꯃꯌꯥꯝꯅ ꯄꯥꯝꯕꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯌꯦꯡꯖꯅꯤꯡꯕ ꯑꯩꯈꯣꯏꯕꯨ ꯃꯥꯅꯦ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ ꯃꯥꯅꯦ ꯚꯤꯗꯤꯑꯣꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯅꯦ ꯍꯥꯏꯕꯗꯤ ꯈꯪꯖꯩ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯦꯅꯤꯃꯦꯁꯟ ꯑꯣꯏꯕꯅꯤꯅꯅꯦ ꯈꯤꯇꯪ ꯍꯦꯛꯇ ꯌꯥꯗꯕ ꯌꯥꯝ ꯁꯥꯡꯅ ꯍꯥꯞꯀꯦ ꯈꯟꯕꯒ ꯈꯨꯠꯁꯦꯗ ꯐꯥꯈꯤꯕ ꯑꯩꯈꯣꯏꯁꯨ ꯀꯩꯝꯇ ꯆꯣꯏꯊꯣꯛꯇꯕꯤꯗ ꯌꯥꯝ ꯋꯥꯅꯗꯤ ꯑꯗꯨꯝ ꯍꯣꯠꯅꯔꯤꯅꯦꯕ ꯍꯥꯞꯇꯕ ꯌꯥꯗꯦ ꯌꯥꯝ ꯊꯨꯅ ꯌꯥꯝ ꯁꯥꯡꯅ ꯍꯥꯞꯀꯦꯅ ꯑꯗꯨꯕꯨ ꯃꯤ ꯁ꯭ꯇꯥꯐꯁꯦ ꯌꯥꯝꯗꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯌꯥꯝ ꯄꯤꯛꯏ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯌꯥꯝ ꯍꯦꯟꯅ ꯆꯥꯎꯕꯁꯨ ꯑꯣꯏꯗ꯭ꯔꯤ ꯑꯣꯐꯤꯁꯀ ꯁꯨꯃꯥꯏꯅ ꯂꯩꯔꯛꯄꯁꯤꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯌꯥꯝ ꯍꯦꯟꯅ ꯁ꯭ꯇꯥꯐ ꯌꯥꯝꯗꯅ ꯇꯣꯏꯅ ꯃꯌꯥꯝ ꯆꯥꯎꯅ ꯍꯥꯞꯄ ꯑꯗꯨꯒꯤ ꯆꯥꯡꯗꯨꯗꯤ ꯉꯝꯗ꯭ꯔꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯑꯗꯨꯃꯁꯨ ꯉꯝꯕ ꯑꯣꯏꯖꯒꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯏꯚ ꯍꯧꯕ ꯍꯥꯏ ꯍꯧꯖꯤꯛꯁꯦ 23 ꯃꯤꯅꯤꯠꯁ ꯃꯨꯛꯇꯤ ꯍꯧꯈ꯭ꯔꯦꯀꯣ ꯍꯧꯈ꯭ꯔꯦ ꯈꯪꯍꯧꯗꯦ ꯃꯇꯝꯁꯦ ꯈꯪꯍꯧꯗꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯌꯥꯝꯒ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯁꯨꯝ ꯀꯣ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯅꯝꯕꯣꯜꯗ ꯂꯩ ꯍꯥꯏꯕꯅꯤꯅ ꯅꯣꯡꯃ ꯈꯣꯡꯗꯥꯖꯔꯛꯀꯦ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯆꯥꯎꯕ ꯊꯥꯛꯅ ꯌꯥꯏꯌꯦ ꯍꯣꯏ ꯏꯕꯨꯡ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯤ ꯇꯔꯥꯝꯅ ꯋꯥꯇꯥꯏ ꯑꯣꯛꯆꯔꯤ ꯇꯧꯕꯒꯤ ꯍꯣꯏ ꯇꯔꯥꯝꯅ ꯑꯗꯨꯝ ꯑꯣꯛꯆꯒꯦ ꯅꯝꯕꯣꯜ ꯃꯦꯟ ꯔꯣꯗ ꯃꯅꯥꯛꯇ ꯑꯗꯨꯝ ꯕꯖꯥꯔ ꯌꯧꯗ꯭ꯔꯤꯉꯩꯗ SBI ATMꯒ ꯂꯩꯕ ꯈꯥꯗꯤꯝꯁ ꯔꯨꯔꯦꯜ ꯕꯦꯡꯛꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯑꯗꯨꯝ ꯊꯥꯔꯒ ꯂꯩꯕꯅꯦ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯏꯕꯨꯙꯧ ꯔꯤꯜꯁ 21ꯅ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯦ ꯗꯤꯛꯁꯀ ꯌꯥꯎꯕ꯭ꯔோ ꯋꯥꯔꯤꯒꯤ ꯌꯣꯟꯕ꯭ꯔꯣ ꯗꯤꯛꯁ ꯌꯣꯟꯕ꯭ꯔꯥ ꯗꯤꯛꯁ ꯀꯩꯅꯣ ꯇꯧꯗꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯗꯨ ꯇꯧꯗꯦ ꯅꯍꯥꯟꯋꯥꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯁꯨꯃꯥꯏꯅ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯗꯤꯛꯁ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯅ ꯊꯝꯕꯤꯔꯛꯑꯦ ꯑꯄꯤꯛꯈꯔꯤꯕꯝꯅ ꯀꯩꯃꯤ ꯍꯤꯡꯒꯟꯁꯦ ꯃꯥ ꯁꯤꯔꯗꯤ ꯋꯥꯔꯤ ꯂꯣꯏꯔꯦ ꯍꯥꯏ ꯌꯦꯡꯃꯤꯟꯅꯔꯁꯤ ꯈꯝꯕ ꯈꯝꯅꯨꯒꯤꯗꯣ ꯉꯥꯏꯖꯔꯤꯌꯦ ꯆꯦꯆꯦꯅ ꯍꯥꯏꯔꯛꯑꯦ ꯈꯝꯕ ꯈꯝꯅꯨ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯀꯩꯃꯤ ꯁꯤꯖꯟ 6ꯁꯦ ꯂꯣꯏꯔꯀꯥꯟꯗ ꯃꯈꯥ ꯑꯗꯨم ꯆꯠꯊꯔꯛꯀꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯕꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯈꯝꯕ ꯈꯝꯅꯨꯁꯤꯁꯨ ꯑꯗꯨꯝ ꯑꯊꯨꯕꯗ ꯍꯥꯞꯆꯔꯛꯀꯦ ꯌꯦꯛ ꯆꯂꯥꯏꯅ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯗꯣ ꯃꯈꯥ ꯇꯥꯔꯛꯂꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤꯁꯦ ꯌꯦꯛꯁꯂꯥꯏ ꯇꯥꯅꯤꯡꯉꯥꯏꯒꯤ ꯃꯥꯒꯤ ꯋꯥꯔꯤꯗꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯗꯨꯕꯨ ꯐꯩꯅꯥꯝ ꯑꯩꯈꯣꯏꯅ ꯅꯩꯅꯖꯕ ꯂꯥꯏꯔꯤꯛꯇꯒꯤ ꯊꯦꯡꯅꯕ ꯇꯥꯡꯀꯛ ꯈꯔꯗꯤ ꯑꯗꯨꯝ ꯍꯥꯞꯆꯈ꯭ꯔꯕꯅꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯗ ꯌꯦꯡꯕꯤꯔꯣ ꯃꯈꯥ ꯇꯥꯕ ꯁꯦꯝꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯏꯔꯤꯛꯁꯤꯡ ꯁꯨꯃꯥꯏꯅ ꯅꯩꯅꯖꯔꯛꯀꯦ ꯃꯔꯨ ꯑꯣꯏꯅ
ꯑꯗꯨꯒꯨꯝꯕ ꯄꯨꯋꯥꯔꯤ ꯂꯥꯛꯄ ꯍꯥꯏꯕꯗꯤ ꯏꯄꯨꯁꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯁꯤꯒꯨꯝꯕ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯌꯥꯝ ꯇꯥꯟꯅꯕ ꯅꯩꯅꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯗꯨꯅ ꯄꯪꯁꯦꯝꯗ ꯁꯦꯝꯖꯤꯟꯕꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯅ ꯁꯃꯥꯖꯀꯤ ꯃꯤꯡꯁꯦꯜ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒ ꯈꯪꯍꯟꯒꯗꯕꯅꯤ나 ꯄꯪꯁꯦꯝꯗ ꯁꯦꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯈꯔ ꯂꯥꯏꯔꯤꯛ ꯌꯦꯡꯕ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯂꯧꯖꯕꯅꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯑꯄꯤꯛ ꯑꯔꯤꯕ ꯑꯃꯅ ꯑꯩꯗꯤ ꯍꯤꯡꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯑꯅꯤ ꯁꯨꯔꯦꯀꯣ ꯍꯤꯡꯍꯟꯅꯤꯡꯉꯦꯅ ꯀꯃꯦꯟ ꯂꯥꯛꯄ ꯑꯅꯤ ꯁꯨꯔꯦ ꯍꯣꯏ ꯑꯗꯨꯗꯤ ꯌꯦꯡꯉꯁꯦ ꯌꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯣꯏꯅꯦꯕ ꯑꯦꯝꯗꯤ ꯅꯍꯥꯟꯅ ꯂꯧꯕꯨꯛ ꯂꯣꯝꯗ ꯑꯣꯏꯅ ꯀꯨꯝꯂꯒ ꯅꯦꯠ ꯊꯤꯔꯦ ꯅꯦꯠ ꯊꯤꯕꯗ ꯈꯣꯡꯕꯥꯜ ꯂꯣꯝꯗ ꯀꯨꯝꯗꯧꯔꯦ ꯍꯥꯏ ꯌꯥꯝ ꯋꯥꯅ ꯌꯦꯡꯕꯤꯔꯦꯀꯣ ꯌꯦꯡꯕꯤꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕꯤꯕꯩꯗꯃꯛꯇꯅꯦꯕ ꯑꯗꯣ ꯈꯣꯡꯕꯥꯟꯗꯗꯤ ꯀꯨꯝꯒꯤꯅꯨꯀꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏ ꯆꯦꯅꯦꯜ ꯑꯃꯗꯤ ꯆꯦꯛꯂꯥꯗ ꯍꯪꯗ꯭ꯔꯁꯨ ꯐ꯭ꯂꯥꯏꯔꯁ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯊꯣꯡꯊꯛꯇꯒꯤꯅꯦ ꯀꯥꯏꯗ ꯅꯪ ꯄꯥꯏꯗꯨꯕꯣ ꯁꯤꯗ ꯃꯌꯥꯝ ꯏꯆꯜ ꯑꯃꯗꯤ ꯍꯪꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯣ ꯀꯩꯅꯧꯗꯒꯤ ꯍꯥꯏꯕꯗꯣ ꯊꯣꯡꯈꯥꯔ ꯊꯣꯡꯊꯛꯂ ꯍꯥꯏꯕꯤꯌꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩ ꯊꯣꯡꯊꯛꯇꯒꯤꯅꯤ ꯀꯩꯃꯤ ꯍꯤꯡꯍꯟꯁꯤ ꯌꯦꯛꯁꯂꯥꯏꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯄꯥꯈ꯭ꯔ ꯃꯥꯜꯂꯦ ꯀꯩꯃꯤꯁꯦ ꯃꯈꯥ ꯀꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯅꯣ ꯈꯟꯕꯗ ꯌꯥꯝ ꯆꯥꯛꯑꯦ ꯆꯦ ꯌꯦꯡꯅꯤꯡꯕꯅ ꯁꯄꯅꯥꯅ ꯊꯝꯃꯛꯑꯦ ꯆꯥꯛꯍꯜꯂꯤꯅꯦ ꯃꯈꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯀꯗꯣꯏꯅꯦ ꯑꯗꯨꯝ ꯆꯥꯛꯑꯒ ꯌꯦꯡꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯦ ꯈꯔ ꯆꯥꯛꯈꯣ ꯑꯊꯨꯕꯗꯗꯤ ꯍꯥꯞꯆꯔꯛꯀꯦ Good afternoon from ꯀꯁꯥꯔ ꯁꯤꯜꯆꯔ ꯑꯣ ꯃꯂꯥꯆꯦꯁꯤꯡ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯀꯁꯥꯔꯗꯩꯁꯨ ꯀꯁꯥꯔꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯏꯁꯨ ꯀꯩꯃꯤꯗꯣ ꯈꯔ ꯁꯥꯡꯍꯟꯕꯤꯌꯣꯅ ꯍꯥꯏꯔꯛꯑꯦꯀꯣ ꯈꯨꯃꯟ ꯑꯣꯏꯅꯥꯝꯅ ꯁꯥꯡꯕꯁꯦ ꯍꯣꯏ ꯑꯩꯈꯣꯏ ꯈꯔꯗꯤ ꯑꯗꯨꯝ ꯁꯥꯡꯒꯠꯆꯔꯛꯏ ꯍꯥꯟꯅꯗꯒꯤ ꯑꯗꯨꯕꯨ ꯌꯥꯝ ꯍꯦꯟꯅ ꯁꯥꯡꯅꯕ ꯍꯣꯠꯅꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯁꯥꯡꯕꯩ ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯑꯦꯀꯣ ꯈꯝꯕꯒꯤ ꯏꯄꯤꯁꯣꯠꯁꯦ ꯀꯩꯗꯧꯔꯒꯦ ꯆꯦ ꯖꯦꯂꯤꯁ ꯋꯥꯍꯦꯡꯕꯝ ꯈꯝꯕ ꯈꯝꯅꯨꯒꯤ ꯏꯄꯤꯁꯣꯠꯁꯦ ꯑꯩꯅ ꯂꯥꯏꯐ ꯈꯨꯗꯤꯡꯒꯤꯗꯤ ꯑꯗꯨꯝ ꯍꯥꯏꯖꯕꯅꯦ ꯑꯗꯣ ꯃꯁꯤ ꯈꯛꯇꯪ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯃꯇꯝ khitang ꯂꯧꯖꯈꯤꯒꯦ ꯀꯩꯃꯤ ꯁꯤꯖꯟ 6ꯁꯦ ꯂꯣꯏꯕꯒ ꯃꯈꯥ ꯑꯃꯨꯛ ꯁꯦꯝꯖꯔꯛꯀꯦ ꯉꯥꯏꯕꯤꯔꯝꯃꯨ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯦ ꯃꯃꯤꯡ ꯌꯥꯝ ꯆꯠꯄꯗꯣ ꯑꯣꯏꯔꯦ ꯆꯦꯆꯦ ꯍꯣꯏ ꯃꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕꯩ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏ ꯁꯄꯅꯥ ꯊꯦꯡꯀ꯭ꯌꯨ ꯍꯣꯏ ꯑꯩꯈꯣꯏꯅꯁꯨ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯁꯨ ꯌꯥꯝ ꯆꯪꯉꯦ ꯉꯁꯤ ꯃꯌꯥꯝꯅ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯈꯪꯅꯕꯤꯔꯤꯕꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯀ꯭ꯔꯦꯗꯤꯠꯁꯦ ꯃꯌꯥꯝꯗ ꯑꯗꯨꯝ ꯄꯤꯖꯒꯦ ꯑꯩꯈꯣꯏꯅꯁꯨ ꯍꯣꯠꯅꯖꯩ ꯍꯣꯠꯅꯅꯤꯡꯕꯒꯤ ꯏꯍꯨꯜꯗꯤ ꯃꯌꯥꯝꯅ ꯍꯥꯞꯄꯤꯒꯗꯕꯅꯦ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯍꯦꯟꯅ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕ ꯐꯥꯎꯖꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗ ꯕꯦꯁ ꯑꯣꯏꯅ ꯑꯦꯅꯤꯃꯦꯁꯟ ꯑꯃ ꯁꯦꯝꯁꯦ ꯌꯥꯏ ꯏꯕꯨꯙꯧ ꯔꯤꯜꯁ 21 ꯍꯣꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯀꯤ ꯏꯁꯨꯁꯤꯅꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯃꯥꯏ ꯄꯥꯛꯅ ꯃꯃꯥꯡꯗꯗꯤ ꯉꯝꯈꯤꯗꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯉꯝꯕꯁꯨ ꯑꯣꯏꯁꯅꯨ ꯃꯇꯝ ꯌꯥꯝꯗꯤ ꯋꯥꯠꯇ꯭ꯔꯦ ꯈꯤꯇꯪꯗꯤ ꯉꯥꯏꯔꯦ ꯑꯗꯨꯕꯨ ꯉꯥꯏꯁꯜꯂꯛꯑꯦ ꯍꯥꯏꯗꯤ ꯑꯗꯨꯗ ꯉꯝꯕ ꯍꯧꯖꯤꯛꯁꯦ ꯑꯣꯏꯔꯁꯅꯨꯀꯣ ꯍꯣꯏ ꯌꯥꯏ ꯑꯦꯅꯤꯃꯦꯁꯟ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯍꯥꯞꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯄ꯭ꯂꯦꯗꯁꯨ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯑꯩꯁꯨ ꯁꯣꯏꯗꯅ ꯑꯉꯝꯕ ꯄꯥꯡꯖꯒꯦ ꯑꯍꯟ ꯖꯥꯎ ꯅꯥꯎꯔꯦꯝꯅ ꯍꯥꯏꯕꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯀꯩꯃꯤ ꯍꯤꯡꯍꯟꯅꯤꯡꯉꯦ ꯅꯨꯡꯉꯥꯏꯇꯦ ꯀꯩꯃꯤꯗꯣ ꯑꯗꯣ ꯑꯔꯣꯏꯕꯗ ꯀꯩꯃꯤꯅ ꯐꯠꯇꯕ ꯃꯌꯥꯝꯗ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯒ ꯂꯣꯏꯁꯟꯁꯤ ꯇꯦꯁ ꯑꯂꯤꯌꯥ ꯃꯥꯒꯤ ꯃꯣꯠꯅꯤꯀꯣ ꯁꯤꯅ ꯄꯥꯝꯖꯕꯗꯣ ꯍꯣꯏ ꯇꯦꯁ ꯑꯂꯤꯌꯥ ꯌꯦꯡꯃꯤꯟꯅꯔꯁꯦ ꯌꯥꯝ ꯐꯖꯕ ꯋꯥꯍꯩꯅꯤ ꯍꯥꯏꯕꯗꯤ ꯐꯠꯇꯕꯁꯤꯡꯗꯣ ꯋꯥꯈꯜ ꯇꯥꯍꯟꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯝꯃꯦꯀꯣ ꯃꯥꯅ ꯐꯠꯂꯨꯗꯕꯗꯣ ꯈꯪꯖꯔꯛꯄꯗꯣ ꯂꯥꯜꯂꯝꯃꯦ ꯀꯥꯏꯅ ꯑꯗꯨꯕꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ 6 ꯑꯅꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯑꯩꯗꯤ ꯆꯥꯔꯛꯇ꯭ꯔꯦ ꯍꯌꯦꯡꯈꯩꯗꯤ ꯆꯥꯛ ꯆꯥꯔꯒ ꯑꯗꯨꯝ ꯂꯥꯛꯑꯒꯦ ꯍꯥꯏꯗꯤ ꯏꯟꯖꯥꯡꯁꯨ ꯅꯤꯡꯁꯪꯉꯒ ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯇꯝ ꯌꯥꯝ ꯋꯥꯔꯕ ꯃꯇꯝꯗ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯌꯦꯡꯖꯔꯒ ꯄꯣꯊꯥꯖꯩ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯍꯥꯏꯔꯒꯗꯤ ꯑꯍꯥꯟꯕꯒꯤ ꯏꯄꯤꯁꯣꯠꯇ ꯀꯩꯃꯤꯅ ꯑꯍꯥꯟꯕ ꯁꯤꯈꯤꯕꯗꯣ ꯑꯁ ꯃꯗꯨꯃꯗꯤꯅ ꯊꯝꯕꯤꯔꯛꯏ ꯃꯨꯁꯔꯝ ꯀꯝꯐꯣꯔꯇꯔ ꯍꯥꯏꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯌꯨꯖꯔ ꯅꯦꯝ ꯂꯩꯀꯣ ꯃꯃꯤꯡ ꯆꯞ ꯆꯥꯅꯗꯤ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯊꯥꯒꯠꯆꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄꯤꯔꯛꯑꯦ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯒ ꯄꯣꯊꯥꯖꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯍꯣꯏ
ꯀꯩꯃꯤ ꯁꯤꯕꯒꯤ ꯃꯇꯥꯡ ꯃꯤꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅꯈꯤ ꯑꯩꯈꯣꯏ ꯏꯁꯥꯐꯥꯎꯗ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯅꯦ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯑꯩꯈꯣꯏꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯐꯥꯎꯈꯤ ꯑꯦꯝ ꯁꯜꯃꯥꯟꯅ ꯆꯦ ꯀꯩꯃꯤꯒꯤ ꯋꯥꯔꯤ ꯀꯥꯔꯇꯨꯟꯗꯣ ꯕꯣꯔꯗꯇ ꯑꯃꯨꯛꯇ ꯔꯤꯂꯤꯁ ꯇꯧꯁꯦ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯂꯥꯛꯀꯗꯕ ꯃꯥꯜꯂꯦ ꯍꯥꯏ ꯃꯗꯣ ꯑꯩꯈꯣꯏꯁꯨ ꯈꯟꯅꯩ ꯁꯣꯝꯗ ꯑꯗꯨꯝ ꯍꯥꯏꯅꯕ ꯋꯥꯅꯦ ꯑꯗꯣ ꯍꯣꯏ ꯉꯝꯅꯕ ꯍꯣꯠꯅꯔꯛꯀꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯁꯤꯗ ꯑꯃꯨꯛꯇꯗꯤ ꯇꯧꯗ꯭ꯔꯤꯀꯣ ꯑꯗꯣ ꯇꯧꯗ꯭ꯔꯤ. ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯟꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯀꯗ꯭ꯔꯥ ꯃꯤꯁꯤꯡꯁꯦ ꯌꯦꯡꯕꯤꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯗꯤ ꯌꯥꯎꯔꯤ ꯃꯗꯣ ꯑꯩꯈꯣꯏ ꯇꯥꯟꯅꯖꯔꯛꯀꯦ ꯆꯦ ꯁꯣꯅꯝ ꯃꯤꯊꯥꯏ ꯌꯣꯟꯕꯗꯨ ꯋꯥꯔꯤ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯣ ꯑꯦꯅꯤꯃꯦꯁꯟ ꯅꯠꯇꯕ ꯍꯥꯏ ꯑꯩꯉꯣꯟꯗꯗꯤ ꯀꯃꯤꯁꯦ ꯅꯪꯅ ꯄꯥꯔꯛꯏꯗꯣ ꯑꯃꯨꯛ ꯎꯗ꯭ꯔꯦ ꯍꯥꯏꯕ ꯅꯪ ꯍꯜꯂꯣ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯍꯥꯏꯕꯤ ꯍꯣꯏ ꯃꯤꯊꯥꯏ ꯌꯣꯟꯕꯁꯦ ꯑꯩꯈꯣꯏꯁꯨ ꯄ꯭ꯂꯥꯟꯗꯤ ꯇꯧꯕꯅꯦ ꯑꯗꯨꯗ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤꯁꯦ ꯃꯌꯥꯝꯗ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯆꯦꯅꯦꯜꯁꯤꯡꯗ ꯀꯩꯗꯁꯨ ꯈꯔ ꯑꯗꯨꯝ ꯍꯥꯞꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯩ ꯃꯥꯁꯦ ꯑꯗꯨꯗꯨꯒꯤ ꯈꯟꯅꯔꯤꯕꯅꯦ ꯑꯩꯈꯣꯏꯁꯨ ꯁꯦꯂꯦꯕꯁꯇ ꯇꯝꯕꯅꯤꯅ ꯑꯗꯨꯝ ꯍꯥꯞꯀꯦ ꯍꯥꯏꯅꯗꯤ ꯄ꯭ꯂꯥꯟ ꯇꯧꯖꯔꯤꯅꯦ ꯀꯔꯤ ꯃꯇꯥꯡꯒꯤ ꯂꯥꯏꯐꯅꯣ ꯊꯥꯔꯤꯕ ꯂꯥꯏꯐꯁꯦ ꯀꯅꯥꯅ ꯍꯪꯕꯤꯔꯛꯄꯗꯣ ꯏꯐꯝ ꯄꯨꯖꯟ ꯑꯣ ꯂꯥꯏꯐꯁꯦ ꯁꯨꯝ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯅꯕ ꯇꯧꯅꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯑꯣꯏꯅ ꯇ꯭ꯌꯨꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒꯁꯦ ꯂꯥꯏꯐ ꯑꯗꯨꯝ ꯊꯥꯖꯕꯅꯦ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯥꯒꯠꯂꯛꯏꯁꯦ ꯇ꯭ꯌꯨꯁꯗꯦ ꯐ꯭ꯔꯥꯏꯗे ꯑꯅꯤꯁꯦ ꯄꯨꯡ ꯑꯃꯗꯒꯤ ꯑꯗꯨꯝ ꯂꯥꯏꯚ ꯍꯧꯕꯅꯤ ꯈꯤꯇꯪ ꯆꯣꯟꯊꯔꯕꯗ ꯄꯨꯡ 1:10 ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯑꯗꯨꯝ ꯇ꯭ꯌꯨꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒꯁꯦ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯔꯒ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯅꯦꯕ ꯑꯗꯨ ꯑꯗꯨꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯃꯨꯛ ꯇ꯭ꯌꯨꯁꯗꯦ ꯑꯣꯏꯕꯒꯤ ꯊꯥꯖꯔꯛꯄꯅꯦ ꯌꯦꯛꯁꯂꯥꯏꯅ ꯑꯩ ꯀꯁꯥꯔꯗꯒꯤꯅꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯑꯌꯥꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏ ꯑꯣ ꯌꯦꯛꯁꯂꯥꯏ ꯊꯦꯡꯀ꯭ꯌꯨ ꯀꯁꯥꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯀꯩꯃꯤꯗꯣ ꯈꯤꯇꯪ ꯊꯨꯅ ꯁꯥꯡꯅ ꯊꯥꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏ ꯍꯣꯏ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣই ꯁꯥꯡꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨ ꯌꯥꯝꯅ ꯁꯥꯡꯅ ꯑꯗꯨꯒ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯞꯄꯁꯤꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯖꯔꯦ ꯍꯣꯏ ꯑꯗꯨꯃꯛ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨ ꯊꯨꯡꯍꯟꯁꯤ ꯍꯥꯏꯁꯦ ꯁꯥꯡꯍꯟꯕꯒꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯃꯥꯜꯂꯦ ꯍꯣꯏ ꯊꯨꯡꯍꯟꯁꯤ ꯌꯥꯏ ꯑꯗꯨꯒ ꯂꯥꯏꯐꯁꯤꯗꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯤꯡ ꯍꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯁꯟꯖꯒꯦ ꯁꯖꯦꯁꯟ ꯑꯣꯏꯔꯒꯁꯨ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯖꯔꯛꯏꯁꯤꯅꯤ ꯀꯩꯃꯤ ꯌꯦꯡꯕꯗ ꯆꯥꯛꯅ ꯂꯣꯏꯈꯤꯕꯗꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥꯗꯤ ꯀꯝꯗꯧꯗꯣꯏꯅꯣ ꯉꯥꯏꯕꯁꯤꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯗꯣꯏꯅꯦ ꯆꯥꯎꯕ ꯊꯥꯡꯖꯟꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯏꯕꯨꯡ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅꯦꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ ꯄꯨꯂꯞ ꯑꯃꯇꯪꯗꯒ ꯌꯦꯡꯊꯣꯛꯈꯤꯕꯁꯦ ꯌꯥꯝ ꯃꯒꯨꯟ ꯃꯥꯡꯗꯧ ꯃꯥꯜꯂꯦ ꯁꯤ ꯌꯦꯡꯅꯤꯡꯅ ꯈꯧꯔꯥꯡꯅꯒ ꯉꯥꯏꯔꯒ ꯌꯦꯡꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯅ ꯆꯥꯕ ꯍꯩ ꯑꯣꯏꯔꯁꯨ ꯏꯟꯁꯥꯡ ꯑꯣꯏꯔꯁꯨ ꯌꯥꯝ ꯍꯥꯎꯋꯤꯗꯅꯀꯣ ꯀꯨꯏꯅꯒ ꯂꯦꯞꯄ ꯇꯣꯏꯅ ꯆꯥꯔꯁꯨ ꯀꯩꯁꯨ ꯃꯒꯨꯟ ꯂꯩꯔꯛꯇꯦꯗꯅ ꯑꯗꯨꯅ ꯉꯥꯏꯔꯒ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕꯤꯌꯨ ꯁꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯈꯥ ꯊꯥꯒꯠꯄꯤꯔꯛꯑꯣ ꯆꯦꯆꯦ ꯍꯥꯏ ꯍꯣꯏ ꯑꯩꯈꯣꯏ ꯍꯟꯗꯛꯁꯦ ꯈꯔ ꯑꯗꯨꯝ ꯇꯤꯚꯤꯒꯤ ꯑꯣꯜꯂꯛꯄꯒ ꯑꯗꯩꯗꯤ ꯀꯩꯃꯤꯁꯦ ꯂꯠꯇꯅꯕ ꯍꯥꯄꯛꯄꯒ ꯑꯗꯨꯃꯥꯏꯅ ꯁꯨꯇꯤꯡꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄꯁꯦ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕꯒꯤꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯗꯨꯝ ꯍꯥꯞꯅꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯄ꯭ꯂꯥꯟ ꯇꯧꯖꯔꯤ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯦ ꯁꯥꯟꯅꯕ ꯈꯔ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯑꯗꯨം ꯅꯝꯖꯔꯛꯀꯦ ꯍꯥꯞꯆꯔꯛꯀꯦ ꯖꯦꯂꯦꯁ ꯋꯥꯍꯦꯡꯕꯝꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯉꯥꯛꯇ ꯌꯦꯡ ꯂꯩꯔꯦꯍꯦ ꯆꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯤ ꯖꯦꯂꯦꯁꯣꯔꯒꯤ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯅꯦꯅ ꯂꯧꯖꯔꯦ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯕꯕꯥꯍꯣꯏ ꯃꯃꯥꯍꯣꯏ ꯂꯣꯏꯅꯃꯛꯇ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯅꯣꯏ ꯑꯅꯤꯕꯨ ꯈꯝꯕ ꯊꯣꯏꯕꯤ ꯊꯥꯔꯛꯂꯔꯣꯏꯗ꯭ꯔꯥ ꯀꯩꯃꯤ ꯊꯥꯅ ꯃꯔꯛꯇ ꯊꯥꯔꯛꯄ ꯌꯥꯔꯣꯏꯗ꯭ꯔꯥ ꯁꯨꯃꯤꯂꯥ ꯂꯩ ꯃꯈꯨꯟꯁꯦꯡꯕ ꯆꯤꯆꯦ ꯑꯩꯈꯣꯏ ꯃꯊꯦꯜꯁꯦ ꯑꯩ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯑꯗꯣ ꯉꯁꯤꯗꯤ ꯏꯆꯦ ꯂꯤꯁꯥꯁꯦ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯃꯥ ꯆꯥꯛ ꯆꯥꯔꯛꯇꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯆꯦ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯃꯔꯛꯇ ꯑꯗꯨꯃꯥꯏꯅ ꯌꯥꯅꯔꯒ ꯑꯩꯈꯣꯏꯁꯨ ꯍꯥꯞꯄꯝꯕꯅꯦ ꯑꯗꯨꯕꯨ ꯌꯥꯅꯔꯛꯄꯁꯦ ꯌꯦꯡꯉꯤꯕ ꯚ꯭ꯌꯨꯋꯔꯁ ꯈꯔꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯤ ꯊꯥꯡꯒꯩ ꯁꯦꯡꯅ ꯂꯣꯏꯁꯟꯕ ꯑꯃ ꯂꯣꯏꯁꯜꯂꯒ ꯌꯦꯡꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕ ꯈꯔ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨم ꯈꯜꯂꯛꯑꯦ ꯀꯩꯃꯤ ꯁꯤꯖꯟ 6ꯁꯤꯃ ꯍꯥꯟꯅ ꯂꯣꯏꯁꯟꯈ꯭ꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯝ ꯈꯝꯕ ꯈꯝꯅꯨꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯨꯛ ꯁꯦꯝꯃꯁꯦꯅ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯀꯥꯟꯗ ꯌꯦꯠꯅꯗꯕꯤꯗ ꯑꯗꯨꯗꯨꯒꯤ ꯈꯜꯂꯀꯥꯟꯗ ꯀꯩꯃꯤ ꯁꯤꯖꯟ 6 ꯍꯥꯟꯅ ꯂꯣꯏꯁꯟꯒꯦ ꯍꯣꯠꯅꯖꯕꯅꯦ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯨꯝ ꯈꯝꯕ ꯈꯝꯅꯨꯁꯤꯁꯨ ꯍꯥꯞꯆꯔꯛꯀꯦ ꯆꯦ ꯁꯣꯅꯝꯅ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝꯅ ꯏꯪꯅ ꯅꯨꯡꯉꯥꯏ ꯇꯥꯕ ꯁꯨꯡꯋꯥ ꯋꯥꯗꯧ ꯃꯥꯟꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯪꯅ ꯇꯞꯅ ꯍꯥꯏ ꯁꯄꯅꯥ ꯊꯦꯡꯀ꯭ꯌꯨ
ꯌꯥꯝ ꯊꯥꯒꯠꯃꯟꯗꯅ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯍꯥꯏ ꯋꯥꯐꯝꯁꯤꯃ ꯍꯥꯏꯖꯒꯦ ꯏꯕꯨꯙꯧ ꯔꯤꯜꯁ 21ꯅ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯂꯥꯏꯔꯦꯟ ꯃꯨꯠꯈꯤꯕꯒꯤ ꯋꯥꯔꯤꯁꯦ ꯄꯨꯊꯣꯛꯍꯟꯅꯤꯡꯉꯤ ꯏꯕꯨꯙꯧ ꯔꯤꯜꯁ ꯃꯤꯡꯗꯤ ꯈꯪꯖꯗ꯭ꯔꯦ ꯌꯨꯖꯔ ꯅꯦꯝꯁꯦ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯤꯖꯤꯟꯖꯔꯛꯀꯦ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯦ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤ ꯄꯨꯟꯁꯤ ꯑꯗꯨꯝ ꯃꯇꯝ ꯀꯨꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯈꯤꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯂꯩꯖꯩ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯍꯥꯞꯄ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯆꯣꯟꯊꯔꯀꯥꯟꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯑꯗꯨꯃꯛ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯄ꯭ꯂꯥꯟꯅꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯗꯨꯝ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯈꯔ ꯍꯥꯞꯄꯝꯕꯗꯒꯤ ꯁꯨꯝ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯨꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯍꯥꯞꯄꯛꯑꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕ ꯏꯄꯨ ꯃꯣꯏꯔꯥꯡ ꯂꯜꯍꯥꯟꯕ ꯃꯣꯏꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯈꯔ ꯑꯗꯨꯝ ꯍꯥꯞꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯃꯈꯜ ꯃꯈꯜ kaya ꯁꯦꯂꯦꯕꯁꯀꯤ ꯋꯥꯔꯤ ꯑꯗꯨꯝ ꯂꯥꯝꯖꯜꯂꯒ ꯍꯥꯞꯄꯛꯏ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯇꯩꯒꯤ ꯋꯥꯔꯤ ꯃꯩꯇꯩꯒꯤ ꯍꯤꯁꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯍꯥꯞꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯀꯩꯃꯤ ꯑꯞꯂꯣꯗ ꯇꯧꯕꯁꯦ ꯄꯤꯔꯤꯕ ꯗꯦꯗꯂꯥꯏꯟꯗ ꯀꯌꯥ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯗꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕ ꯎꯏ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤꯒꯤ ꯋꯥꯍꯪꯁꯦ ꯌꯥꯝ ꯇꯣꯏꯅ ꯃꯌꯥꯝꯅ ꯍꯪꯉꯛꯄ ꯋꯥꯍꯪꯅꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟꯗꯤ ꯇꯧꯁꯜꯂꯨꯔꯦ ꯄ꯭ꯂꯥꯟ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗꯤ ꯃꯔꯨ ꯑꯣꯏꯅ ꯃꯩ ꯅꯨꯡ ꯁꯤꯒꯤ ꯊꯕꯛ ꯉꯥꯛꯇꯅꯦ ꯁꯤꯁꯇꯦꯝꯒꯤ ꯑꯗꯣ ꯇꯦꯛꯅꯤꯀꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯛꯄ ꯌꯥꯝꯅ ꯌꯥꯎꯋꯦ ꯑꯗꯨꯝ ꯇꯦꯛꯅꯤꯀꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯍꯦꯟꯅ ꯆꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯑꯦꯛꯁꯟ ꯑꯣꯏꯔꯛꯄꯗꯒꯤ ꯑꯦꯛꯁꯟ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯛꯄꯗꯒꯤꯀꯣ ꯍꯥꯏꯈꯤꯕ ꯃꯇꯝꯗꯣ ꯑꯗꯨꯗꯣ ꯁꯣꯏꯔꯛꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯌꯥꯎꯋꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯃꯔꯛꯇ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯗꯒꯤ ꯑꯃ ꯍꯦꯛ ꯋꯥꯠꯄꯗ ꯍꯦꯛꯇ ꯍꯣꯕ ꯑꯣꯏꯌꯦ ꯁ꯭ꯇꯥꯐꯇꯨ ꯌꯥꯝꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯅ ꯂꯥꯛꯄ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯍꯦꯛ ꯌꯥꯎꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯃꯇꯝꯗꯣ ꯁꯣꯏꯕꯁꯤꯃ ꯑꯗꯨꯝ ꯁꯣꯏꯗ꯭ꯔꯦ ꯃꯌꯥꯝꯅ ꯑꯗꯨꯗꯨꯃꯗꯤ ꯉꯥꯛꯄꯤꯔꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯈꯤꯕ ꯃꯇꯝ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯒꯦ ꯙꯟꯕꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯆꯦꯆꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯦ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯍꯥꯏ ꯙꯟꯕꯤꯔ ꯂꯥꯏꯁ꯭ꯔꯝ ꯊꯦꯡꯛ ꯌꯨ ꯏꯁꯤꯡ ꯆꯥꯎꯕ ꯍꯤꯡꯂꯝꯕ ꯊꯃꯣꯏ ꯄꯦꯟꯖꯩ ꯍꯥꯏ ꯑꯍꯟꯖꯥꯎ ꯅꯥꯎꯔꯦꯝ ꯍꯣꯏ ꯃꯌꯥꯝꯅ ꯄꯥꯝꯖꯕꯁꯨ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇꯩꯁꯨ ꯏꯁꯤꯡ ꯆꯥꯎꯕ ꯊꯣꯛꯂꯛꯈꯤꯔꯣꯏꯗꯣ ꯏꯁꯤꯡ ꯆꯥꯎꯕ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯑꯅꯤ ꯁꯤꯗꯒꯤꯗꯤ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯣ ꯀꯥꯃꯣꯡꯒꯤ ꯆꯟꯁꯦ ꯀꯥꯃꯣꯡ ꯀꯥꯏꯁꯦ ꯖꯒꯥꯗꯒꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯔꯛꯑꯦ ꯉꯁꯥꯏꯁꯦ ꯍꯥꯏꯈ꯭ꯔꯕꯅꯦꯕꯀꯣ ꯑꯩꯁꯦ ꯀꯥꯃꯣꯡ ꯂꯥꯡꯒꯣꯜꯖꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯑꯗꯨꯒ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯔꯒꯅ ꯀꯥꯃꯣꯡꯒꯤ ꯀꯥꯡꯖꯩꯕꯨꯡꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯑꯗꯨꯝ ꯂꯩ ꯆꯦ ꯁꯣꯅꯝꯒ ꯊꯪꯅꯔꯤꯕ ꯅꯨꯄꯤꯗꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯦꯂꯤꯁꯥ ꯀꯣꯏꯖꯝ ꯀꯧꯖꯩ ꯅꯨꯡꯇꯤꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯦ ꯂꯦꯞꯇꯅ ꯌꯦꯡꯅꯕ ꯃꯊꯪ ꯂꯦꯞꯇꯅ ꯊꯥꯕꯤꯔꯛꯄ ꯌꯥꯔꯣꯏꯗ꯭ꯔꯥ ꯏꯅꯥꯎ ꯈꯣꯡꯕꯥꯟ ꯇꯥꯕꯝꯅ ꯊꯝꯕꯤꯔꯛꯄꯅꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯗꯤ ꯉꯝꯗꯦ ꯃꯔꯨꯑꯣꯏꯅ ꯑꯦꯅꯤꯃꯦꯁꯟ ꯑꯣꯏꯕꯅꯤꯅ ꯈꯨꯠ ꯈꯔꯗꯤ ꯑꯗꯨꯝ ꯆꯪꯉꯦ ꯑꯗꯨꯕꯨ ꯋꯤꯛ ꯑꯃꯗ 2 days 3 days ꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟ ꯍꯥꯞꯅꯕ ꯍꯣꯠꯅꯖꯕꯅꯦ ꯍꯥꯞꯄꯛꯄ ꯀꯟꯇꯦꯟ ꯈꯨꯗꯤꯡꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ISTV ꯂꯧꯁꯟꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕ ꯇꯥꯔꯒꯗꯤ ISTV ꯆꯦꯅꯦꯜ ꯅꯝꯕꯔ 113 ꯑꯃꯗꯤ 128ꯇꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯇꯤꯚꯤꯁꯦ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯒꯤ ꯀꯦꯕꯜ ꯑꯣꯄꯔꯦꯇꯔꯁꯤꯡꯗ ꯂꯧꯁꯟꯗꯕ ꯑꯣꯏꯔꯝꯃꯒꯁꯨ ꯑꯗꯨꯝ ꯄꯨꯄꯨ ꯇꯤꯚꯤ ꯍꯥꯞꯄꯤꯌꯣꯅ ꯄꯥꯎ ꯐꯥꯎꯕꯤꯌꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯂꯦꯞꯇꯅ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯀꯟꯇꯦꯟ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ ꯃꯔꯨꯑꯣꯏꯅ इंटरटेनमेंट प्रोग्राम अदुगा एजुकेशन की साइड सु यावी अंगांगी राइम्स नुंग जनरल नॉलेज तोगान कया अमा अदुम टीवी ददी टीवी प्रोग्राम होइना हापचै अखोगी पुपु टीवी की कंटेंट नुंगतिगी येंगनिंगबा ओइबा तारगदी ISTV चैनल नंबर 113 अमदी 128 ता पुपु टीवी बु सब्सक्राइब तौसनबी मी कनाम लेतबा माले चे होय अनीता माले लेरिसे हाय टीएस अलिया होय आई होजिकती अहुनक्ति हंगी हाय वहांग से इंसाइ उहाउतबनी खरा लेपचरे हायबदी सिदा अदुम फोकस तौरगा लेरबनीना आई होजिकती खरा लेपे एन हायदो कोमोमदा मी कनाम लेतबा माले चे सोनमगा चे होय अनीता माले लेरिसे आइदि अदुगी खुमाई बनी आई कई वहां ज्ञान तार आइना हंगीसे गा हरपदबो ओ लइये हायबदी अखोगी स्टाफ लोइने लइये अमत्ता संडे नत्रना अखोगी स्टाफ अमत्ता
ꯂꯦꯞꯇꯦ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯂꯩ ꯑꯩꯈꯣꯏꯅꯤꯅ ꯇꯣꯉꯥꯟꯅ ꯁꯣꯝꯗ ꯂꯥꯏꯚ ꯊꯥꯔꯛꯄꯅꯦ ꯀꯩ ꯃꯤ ꯁꯦꯝꯃꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡ ꯀꯣꯔꯧꯉꯥꯟꯕ ꯀꯧꯖꯩ ꯑꯣ ꯏꯕꯨꯙꯧ ꯔꯤꯜꯁ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏꯁꯦ ꯆꯍꯤ ꯀꯩꯀꯥ ꯑꯗꯨꯒꯨꯝꯕꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯝ ꯃꯤꯡ ꯑꯗꯨꯝ ꯀꯧꯖꯔꯒꯦ ꯋꯥꯔꯧꯕꯤꯒꯅꯨ ꯀꯣꯔꯧꯉꯥꯟꯕ ꯊꯦꯡꯀ꯭ꯌꯨ ꯉꯁꯥꯏꯗꯒꯤ ꯐꯖꯕ ꯀꯃꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯕꯤꯔꯛꯈ꯭ꯔꯦ ꯀꯩꯃꯤ ꯍꯧꯖꯤꯛ ꯂꯥꯏꯐꯇꯒꯤ ꯊꯣꯛꯂꯒ ꯌꯦꯡꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯁꯤꯡ ꯆꯥꯎꯕ ꯊꯣꯛꯂꯛꯄꯒꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏ ꯖꯤꯇꯦꯟ ꯍꯣꯏ ꯏꯁꯤꯡ ꯆꯥꯎꯕ ꯎꯅꯕ ꯁꯤꯟ ꯑꯣꯏꯕꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯍꯟꯕ ꯌꯦꯡꯅꯤꯡꯕ ꯑꯃ ꯁꯣꯏꯗꯅ ꯄꯣꯛꯄꯤꯔꯝꯒꯅꯤ ꯊꯥꯒꯠꯆꯔꯤ ꯆꯦ ꯁꯣꯅꯝ ꯂꯥꯏꯚ ꯊꯥꯕꯗ ꯑꯗꯨꯝ ꯌꯥꯎꯕꯤꯔꯛꯑꯣ ꯆꯦꯆꯦꯒꯤ ꯚꯣꯏꯁꯁꯦ ꯑꯗꯨꯝ ꯇꯥꯅꯤꯡꯉꯦ ꯍꯥꯏ ꯁꯄꯅ ꯍꯣꯏ ꯑꯩ ꯑꯗꯨꯝ ꯑꯩꯅ ꯉꯝꯃꯤꯕ ꯃꯈꯩꯗꯤ ꯂꯥꯏꯚ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯌꯥꯎꯖꯔꯛꯀꯦ ꯑꯗꯨꯝ ꯄꯨꯟꯅ ꯊꯥꯃꯤꯟꯅꯔꯛꯀꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯇꯧꯁꯦ ꯑꯗꯣ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯝ ꯂꯥꯏꯚ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯣꯛꯆꯔꯛꯀꯦ ꯉꯔꯥꯡꯁꯨ ꯑꯥꯏꯁ ꯇꯤꯚꯤꯗ ꯀꯩꯃꯤꯒꯤ ꯑꯅꯧꯕ ꯂꯥꯛꯄꯗ ꯉꯥꯏꯍꯥꯛ ꯊꯥꯔꯝꯃꯒ ꯀꯨꯏꯅ ꯃꯨꯠꯂꯤꯗꯣ ꯀꯩꯒꯤꯅꯣ ꯆꯦꯆꯦ ꯍꯥꯏ ꯉꯔꯥꯡ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕ ꯂꯩꯈꯤꯕꯅꯦ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯇꯔꯥ ꯅꯨꯡꯂꯥ ꯁꯨꯃꯥꯏꯅ ꯇꯤꯡꯕꯁꯦ ꯃꯔꯛꯇ ꯅꯨꯡꯁꯤꯠꯀꯨꯝꯕ ꯁꯤꯠꯂ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯠꯈꯤꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯁꯤꯒꯅꯦꯜ ꯐꯪꯈꯤꯗꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯊꯥꯗꯣꯏ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯊꯦꯡꯀ꯭ꯌꯨ ꯊꯥꯗꯣꯏ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯣ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯃꯨꯠꯂꯤꯗꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯆꯦꯆꯦ ꯍꯥꯏ ꯅꯨꯡꯁꯤꯠ ꯀꯩꯀꯥꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯑꯗꯨꯅꯦ ꯑꯗꯨꯃꯗꯤ ꯈꯪꯖꯗ꯭ꯔꯦ ꯗꯥꯏꯂꯣꯛ ꯇꯥꯅꯤꯡꯉꯤ ꯆꯤꯆꯦꯅ ꯊꯝꯕꯤꯔꯛꯏ ꯊꯥꯗꯣꯏ ꯁꯣꯔꯣꯛꯈꯥꯏꯕꯝ ꯗꯥꯏꯂꯣꯛ ꯇꯥꯊꯣꯛꯄ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯔꯝꯕ ꯗꯥꯏꯂꯣꯛ ꯇꯥꯁꯤꯒꯦ ꯆꯦ ꯑꯅꯤꯁꯦ ꯆꯝꯅ ꯅꯨꯡꯁꯤ ꯆꯦ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯃꯆꯦ ꯌꯦꯡꯂꯒ ꯆꯥꯛꯆꯩ ꯑꯣ ꯑꯩꯈꯣꯏ ꯁꯤꯁꯨ ꯆꯦꯆꯦꯅꯤ ꯀꯩꯅꯣ ꯀꯣꯔꯧꯉꯥꯟꯕ ꯍꯣꯏ ꯉꯥꯏꯔꯝꯕꯗ ꯀꯩꯝ ꯈꯜꯂꯨꯅꯣ ꯑꯗꯨꯝ ꯆꯤꯆꯦ ꯂꯩꯕ ꯂꯩꯇꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤꯁꯨ ꯏꯕꯨꯡ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡ ꯂꯩꯇꯦ ꯑꯗꯨꯏꯁꯨ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯏꯕꯨꯡꯅꯦ ꯏꯄ꯭ꯋꯥꯅꯦ ꯏꯆꯦꯅꯦ ꯁꯨꯃꯥꯏꯅ ꯈꯜꯂꯒ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕꯗꯨꯅ ꯍꯦꯟꯅ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯈꯜꯂꯦ ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯕ ꯀꯧꯖꯩ ꯈꯨꯔꯥꯏ ꯈꯨꯝꯗꯣꯛꯇꯩꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯂꯩꯌꯦ ꯑꯗꯣ ꯃꯤꯔꯝꯗ ꯂꯩꯔꯕꯁꯨ ꯀꯥꯎꯕ ꯉꯝꯗꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯆꯅꯨ ꯑꯂꯤꯁꯥ ꯊꯥꯒꯠꯆꯔꯤ ꯏꯔꯝꯗꯝꯕꯨ ꯀꯥꯎꯕ ꯂꯩꯇꯦꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯇꯣꯞꯄ ꯂꯝꯗ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯂꯥꯏꯚꯁꯤꯗꯐꯥꯎꯗ ꯌꯥꯎꯕꯤꯔꯛꯑꯒ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯁꯦ ꯁꯤꯖꯟ 9 ꯄꯨꯊꯣꯛꯂꯛꯑꯣ ꯃꯔꯝꯗꯤ ꯌꯥꯝꯅ ꯁꯥꯡꯉꯦ ꯋꯥꯔꯤꯁꯦ ꯑꯣꯗꯤꯑꯣ ꯁꯥꯎꯟꯗ ꯊꯦꯡꯅꯖꯕꯗ ꯍꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯉꯦ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯋꯥꯔꯤꯁꯦ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯍꯥꯏꯔꯒ ꯈꯝꯕ ꯈꯝꯂꯨꯁꯦ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯃꯅꯨꯡ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯈꯝꯕ ꯈꯝꯂꯨ ꯈꯛꯇ ꯍꯥꯞꯄꯗ ꯉꯥꯏꯔꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯁꯤꯗ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯗ ꯋꯥꯔꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯃꯅꯨꯡ ꯆꯟꯕꯗ ꯃꯌꯥꯝ ꯌꯥꯝꯃꯦ ꯁꯤꯗꯩꯗ ꯈꯝꯕ ꯈꯝꯂꯨꯁꯨ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯃꯅꯤ ꯍꯣꯏ ꯈꯝꯕ ꯈꯝꯂꯨꯁꯨ ꯌꯥꯝ ꯁꯥꯡꯉꯦ ꯑꯩꯈꯣꯏꯅ ꯇꯥꯡꯀꯛ ꯈꯔꯗꯤ ꯍꯥꯞꯄ ꯍꯧꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯨꯛ ꯀꯩꯃꯤ ꯁꯤꯖꯟ 6ꯁꯦ ꯂꯣꯏꯔꯒ ꯃꯈꯥ ꯇꯥꯕ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯏꯁꯤꯡ ꯆꯥꯎꯕ ꯄꯥꯟꯊꯣꯏꯕ ꯏꯁꯤꯡ ꯆꯥꯎꯕ ꯃꯣꯏ ꯑꯅꯤꯗ ꯃꯔꯨꯑꯣꯏꯕ ꯍꯦꯔꯣ ꯁꯛꯇꯝꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏ ꯏꯅꯥꯎ ꯈꯣꯡꯕꯥꯟ ꯇꯥꯕꯝ ꯑꯁꯤ ꯆꯞ ꯆꯥꯅ ꯃꯥꯅ ꯍꯦꯔꯣꯅꯦ ꯑꯗꯣ ꯃꯥꯅ ꯗꯥꯏꯔꯦꯛ ꯍꯦꯔꯣ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯕꯁꯤꯃꯗꯤ ꯂꯩꯇꯦ ꯃꯔꯨꯑꯣꯏꯅ ꯀꯩꯃꯤꯁꯦ ꯃꯥꯅ ꯑꯣꯏꯅ ꯄꯨꯔꯒ ꯆꯠꯂꯦ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯍꯦꯔꯣꯒꯤ ꯔꯣꯜꯁꯦ ꯑꯗꯨ ꯑꯅꯤꯃꯛ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯃꯊꯧꯅꯥ ꯐꯕ ꯅꯥꯀꯟ ꯑꯃꯃꯝꯗ ꯑꯗꯨꯃꯥꯏꯅ ꯍꯤꯔꯝ ꯑꯃꯃꯝꯗ ꯐꯕ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯌꯦꯡꯉꯁꯦ ꯃꯈꯥ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯀꯥꯟꯗ ꯃꯌꯥꯝꯒꯤ ꯃꯣꯠꯇꯩꯁꯨ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊꯁꯦ ꯀꯔꯤꯅꯣ ꯖꯤꯇꯦꯟ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊꯁꯦ ꯁꯦꯡꯅ ꯃꯃꯥꯡ ꯑꯩ ꯅꯣꯡꯃ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯣꯖꯥ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯣꯝ ꯁꯥꯟꯇꯤꯒꯤ ꯑꯣꯖꯥꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯐꯝ ꯈꯔ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯄꯤꯖꯔꯛꯀꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯆꯞ ꯆꯥꯅ ꯍꯦꯟꯅ ꯃꯌꯥꯝ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯕꯗꯤ ꯄꯨꯄꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯤꯡ ꯊꯣꯜꯂꯒ ꯑꯩꯈꯣꯏꯅ ꯆꯦꯅꯦꯜꯁꯦ ꯂꯩꯔꯛꯏꯁꯦ
ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯃꯇꯝ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯥꯔꯤ ꯂꯤꯕ ꯃꯁꯨꯁꯤꯡꯗ ꯐꯨꯡꯒꯥꯗ ꯑꯗꯨꯃꯥꯏꯅ ꯂꯤꯕꯗꯣ ꯌꯥꯝꯅ ꯆꯠꯅꯔꯝꯃꯦ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯗ ꯃꯌꯥꯝ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯗ ꯃꯣꯔꯦꯜ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯂꯤꯕꯤꯔꯝꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯔꯛꯑꯕꯅꯤꯅ ꯃꯌꯥꯝꯗ ꯐꯨꯡꯒꯥ ꯋꯥꯔꯤꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯤꯕꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛꯇꯤ ꯐꯣꯟꯒꯤ ꯖꯨग ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯒꯤ ꯖꯨꯒꯅꯤꯅ ꯑꯩꯈꯣꯏꯅ ꯊꯥꯗꯣꯔꯛꯏꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯕꯤꯔꯝꯒꯅꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯑꯗꯨꯝ ꯌꯥꯝ ꯄꯥꯝꯅ ꯌꯦꯡꯕꯤ ꯃꯁꯤꯁꯨ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯩꯇꯩ ꯄꯨꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯈꯨꯗꯝ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯞꯈ꯭ꯔꯤꯕ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤ ꯋꯥꯔꯤ ꯀꯩꯀꯥꯁꯦ ꯆꯨꯝꯅ ꯚꯤꯗꯤꯑꯣꯗꯗꯤ ꯑꯍꯟꯁꯤꯡꯅꯗꯤ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯒ ꯑꯉꯥꯡꯒ ꯑꯣꯏꯅꯗꯤ ꯑꯦꯅꯤꯃꯦꯁꯟꯗꯅ ꯍꯦꯟꯅ ꯃꯣꯏꯅ ꯄꯥꯝꯅ ꯌꯦꯡꯕꯁꯦ ꯑꯦꯅꯤꯃꯦꯁꯟ ꯑꯣꯏꯇꯥꯔꯒꯗꯤ ꯍꯦꯛꯇ ꯌꯦꯡꯅꯤꯡꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯗ ꯈꯪꯍꯟꯕꯁꯦ ꯀꯃꯥꯏꯅ ꯈꯪꯍꯟꯒꯗꯒꯦꯅ ꯁꯨꯝ ꯈꯟꯅꯔꯛꯄ ꯀꯥꯟꯗ ꯑꯣ ꯁꯤ ꯑꯣꯏꯔꯗꯤ ꯑꯦꯅꯤꯃꯦꯁꯟ ꯑꯣꯏꯅ ꯁꯦꯝꯃꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯌꯦꯡꯅꯤꯡꯒꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗꯨꯗ ꯑꯩꯈꯣꯏꯅ ꯄꯨꯄꯨ ꯇꯤꯚꯤ ꯆꯦꯅꯦꯜꯁꯦ ꯍꯧꯗꯣꯛꯆꯕꯅꯦ ꯉꯁꯤꯐꯥꯎꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯁꯤꯒꯤ ꯆꯥꯡꯁꯦ ꯌꯧꯔꯛꯑꯦ ꯄꯤꯛꯅ ꯀꯩꯝꯇ ꯂꯩꯇ꯭ꯔꯤꯉꯩꯗꯒꯤ ꯄꯨꯄꯨ ꯇꯤꯚꯤ ꯍꯥꯏꯕꯁꯦ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯤꯡ ꯇꯥꯗ꯭ꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯐꯥꯎ ꯌꯥꯎꯗ꯭ꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯗꯥꯔꯣꯖꯦꯁ ꯃꯣꯏ ꯑꯅꯤꯅ ꯍꯧꯗꯣꯛꯄꯤꯔꯛꯄꯅꯦ ꯑꯗꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯁꯤꯒꯤ ꯆꯥꯡꯁꯦ ꯌꯧꯕ ꯉꯝꯃꯛꯇꯅ ꯃꯊꯪ ꯃꯊꯪ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯃꯣꯏꯔꯥꯡꯀꯪ ꯂꯩꯔꯣꯜꯒꯤ ꯋꯥꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯗꯨꯒ ꯄꯨꯋꯥꯔꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯥꯞꯄ ꯉꯝꯖꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯁꯤꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯃꯈꯥ ꯊꯥꯒꯠꯄꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯒꯦ ꯍꯣꯏ ꯍꯣꯠꯅꯖꯔꯛꯀꯦ ꯃꯈꯥ ꯊꯥꯒꯠꯅ ꯉꯝꯕ ꯑꯣꯏꯖꯒꯦ ꯀꯩꯃꯤꯗꯒꯤ ꯗꯥꯏꯂꯣꯛ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯆꯤꯆꯦ ꯑꯅꯤꯅ ꯇꯥꯅꯤꯡꯉꯦꯅ ꯍꯥꯏ ꯀꯩꯃꯤꯒꯤ ꯅꯠꯇꯕ ꯏꯕꯥꯅꯤ ꯑꯋꯥꯏꯈꯨꯝ ꯇꯧꯔꯒ ꯇꯧꯈꯤꯕ ꯗꯥꯏꯂꯣꯛ ꯑꯃ ꯂꯩꯗꯅꯀꯣ ꯑꯃ ꯈꯝꯕ ꯈꯝꯅꯨꯒꯤ ꯏꯆꯦ ꯌꯦꯡꯉꯨꯗꯩ ꯑꯥꯗ ꯃꯨꯛꯅꯥ ꯁꯥꯟꯅꯗꯣꯔꯦ ꯈꯣꯠꯇꯣꯔꯦ ꯍꯥꯏꯕꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯍꯥꯏꯐꯦꯠꯇꯪ ꯇꯧꯔꯀꯥꯟꯗ ꯇꯥꯃꯤꯟꯅꯕ ꯌꯥꯏꯅ ꯁꯀ꯭ꯔꯤꯞꯇꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨꯅꯦ ꯑꯗꯨꯒꯤ ꯑꯗꯨ ꯁꯀ꯭ꯔꯤꯞꯇꯣ ꯀꯌꯥꯒꯤꯗꯅꯣ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯈꯝꯕ ꯈꯝꯅꯨꯗ ꯑꯣꯏꯗꯣꯏꯅꯦ ꯒ꯭ꯔꯨꯞꯇ ꯑꯩ ꯌꯦꯡꯉꯛꯀꯦ ꯑꯗꯨꯗꯤ ꯀꯩꯅꯤ ꯍꯥꯏꯐꯦꯠ ꯄꯥꯊꯣꯛꯄꯤꯔꯣ ꯑꯩꯗꯤ ꯂꯞ ꯁ꯭ꯇꯣꯔꯤ ꯄꯥꯝꯃꯦ ꯁꯤ ꯈꯪꯉꯦꯕ ꯁꯨꯡꯍꯥꯞ ꯍꯥꯞꯂꯛꯀꯅꯣ ꯑꯩꯒꯤ ꯀꯃꯦꯟ ꯑꯝꯇ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯤꯗꯦꯅꯦ MK ꯃꯔꯤꯡꯅ ꯊꯝꯕꯤꯔꯛꯏꯀꯣ ꯎꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯋꯥꯔꯧꯕꯤꯒꯅꯨ ꯍꯦꯛ ꯎꯕꯒ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯛꯀꯦ ꯂꯥꯏꯐꯁꯦ ꯃꯤ ꯃꯌꯥꯝ ꯄꯨꯟꯕ ꯃꯐꯝꯅꯤ ꯈꯪꯖꯩ ꯍꯪꯕ ꯌꯥꯕ ꯑꯣꯔ ꯌꯥꯗꯕ ꯂꯩ ꯑꯗꯨꯅ ꯏꯆꯜ ꯑꯅꯤꯁꯤꯅ ꯋꯥꯔꯧꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯏꯆꯜ ꯑꯅꯤꯁꯦ ꯌꯨꯝ ꯄꯥꯟꯕꯤꯔꯕ꯭ꯔꯥ ꯃꯣꯃꯣꯟ ꯅꯣꯡꯅ ꯈꯨꯝꯕꯤꯔꯛꯑꯣ ꯃꯣꯃꯣꯟ ꯍꯥꯟꯅ ꯅꯣꯛꯑꯒꯦ ꯅꯣꯛꯅꯤꯡꯕ ꯄꯥꯟꯗ꯭ꯔꯤ ꯄꯥꯟꯗ꯭ꯔꯤꯌꯦ ꯃꯣꯃꯣꯟ ꯅꯣꯛꯈ꯭ꯔꯦ ꯃꯥꯗꯤ ꯀꯟꯅ ꯅꯣꯛꯊꯣꯛꯈ꯭ꯔꯦ ꯀꯃꯦꯟ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯎꯕ ꯁꯤꯗ ꯆꯦ ꯁꯣꯅꯝ ꯈꯝꯕ ꯈꯝꯅꯨꯒꯤ ꯗꯥꯏꯂꯣꯛ ꯇꯧꯔꯣ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯗꯥꯏꯂꯣꯛ ꯊꯤꯔꯛꯀꯦꯀꯣ ꯀꯃꯦꯟꯗ ꯑꯃꯨꯛ ꯆꯦꯂꯤꯁꯥꯗ ꯁꯤꯟꯅꯖꯒꯦ ꯏꯕꯥꯅꯤꯅꯗꯤ ꯃꯌꯥꯝ ꯍꯪꯉꯦꯀꯣ ꯃꯌꯥꯝꯅ ꯀꯩ ꯍꯦꯟꯖꯥꯡ ꯆꯥꯔꯒꯦ ꯉꯁꯤ ꯃꯌꯥꯝ ꯍꯪꯈ꯭ꯔꯦꯗꯣ ꯃꯌꯥꯝꯗꯤ ꯀꯩꯀꯩ ꯍꯦꯟꯖꯥꯡ ꯆꯥꯕꯤꯒꯦ ꯃꯥꯅꯦ ꯃꯌꯥꯝꯒꯤꯁꯨ ꯑꯃꯨꯛ ꯇꯥꯊꯣꯛꯄ ꯌꯥꯏꯅ ꯍꯣꯏ ꯏꯕꯥꯅꯤꯒꯤꯗꯪ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯍꯥꯏꯗꯤ ꯂꯥꯏꯐ ꯈꯨꯗꯤꯡꯒꯤꯀꯣ ꯑꯗꯨꯝ ꯃꯊꯦꯜꯁꯦ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯦꯕ ꯂꯥꯏꯐꯇꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯨꯡꯐꯝꯁꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯕꯤꯅꯦꯁ ꯑꯦꯟ ꯀꯦꯅ ꯍꯥꯏ ꯍꯜꯂꯣ ꯊꯦꯡꯉꯛꯑꯦ ꯃꯥ ꯊꯦꯡꯅ ꯆꯪꯉꯛꯑꯦ ꯃꯥꯁꯦ ꯃꯥꯅꯦ ꯊꯦꯡꯃꯟꯈ꯭ꯔꯦꯀꯣ ꯂꯣꯏꯗꯣꯔꯦꯕ ꯑꯩꯈꯣꯏ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯒꯀꯣ ꯂꯣꯏꯁꯤꯜꯂꯅꯤꯕ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯗꯥꯏꯂꯣꯛꯁꯦ ꯑꯩ ꯍꯦꯛ ꯊꯤꯕꯒ ꯇꯥꯟ ꯆꯥꯟꯅꯅꯗꯤ ꯐꯪꯉꯦ ꯉꯥꯏꯈꯣ ꯍꯌꯦꯡ ꯌꯦꯡꯍꯧꯈꯤꯒꯦ ꯌꯦꯡꯉꯣ ꯍꯥꯏꯐꯦꯠꯇꯪ ꯆꯦꯍꯜꯂꯁꯤ ꯂꯥꯏꯐꯁꯦ ꯑꯣꯀꯦ ꯀꯣꯔꯧ ꯉꯥꯟꯕ ꯑꯝꯇ ꯕ꯭ꯂꯣꯛ ꯄꯤꯕꯤꯌꯨ ꯑꯣꯀꯦ ꯍꯣꯏ ꯇꯣꯉꯥꯟꯅ ꯁꯣꯝꯗꯒꯤ ꯄꯤꯍꯟꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯨꯁꯣꯔꯤ ꯆꯥꯔꯦꯅ ꯊꯝꯕꯤꯔꯛꯏꯀꯣ ꯂꯋꯥꯡꯅ ꯑꯩꯒ ꯃꯥꯟꯅꯩꯌꯦ ꯑꯩꯁꯨ ꯍꯋꯥꯏ ꯃꯨꯁꯣꯔꯤ ꯊꯣꯡꯕꯅꯤ ꯆꯥꯔꯛꯏꯁꯦ ꯉꯥ ꯆꯥꯏꯌꯦ MK ꯃꯔꯤꯡꯒꯤꯗꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕꯅꯦ
ꯑꯗꯨꯒ ꯗꯅꯕꯤꯔ ꯑꯩꯗꯤ ꯏꯔꯣꯝꯕ ꯗꯟꯕꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯑꯩꯗꯤ ꯏꯔꯣꯝꯕ ꯆꯥꯏ ꯑꯗꯨꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯀꯣꯠꯅꯕ ꯑꯃ ꯌꯥꯎꯔꯗꯤ ꯌꯥꯝ ꯍꯥꯎꯅꯤ ꯑꯩꯗꯤ ꯆꯝꯐꯨꯠ ꯆꯥꯖꯩꯌꯦ ꯀꯣꯔꯧ ꯉꯥꯟꯕꯒꯤꯁꯤꯅ ꯌꯥꯝ ꯆꯝꯅ ꯆꯝꯐꯨꯠꯅ ꯑꯗꯨꯝ ꯆꯥꯕ ꯑꯗꯨꯝ ꯍꯩꯅꯕꯤꯕ꯭ꯔꯥ ꯁꯥ ꯆꯥꯏ ꯑꯍꯥꯎꯕ ꯆꯥꯕ ꯌꯥꯎꯔꯦ ꯑꯗꯩꯗꯤ ꯍꯋꯥꯏ ꯆꯥꯕ ꯌꯥꯎꯔꯦ ꯏꯔꯣꯝꯕ ꯃꯈꯜ ꯂꯣꯏꯅ ꯁꯨꯔꯦꯀꯣ MD ꯃꯖꯤꯕꯨ ꯌꯥꯝꯅ ꯐꯖꯩ ꯀꯩꯃꯤꯗꯨꯅ ꯊꯥꯕꯤꯔꯣ ꯍꯣꯏ ꯀꯩꯃꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯝꯖꯔꯤ ꯌꯥꯝꯅ ꯑꯊꯨꯕꯗ ꯍꯥꯞꯅꯕ ꯍꯣꯠꯅꯖꯒꯦ ꯌꯥꯔꯗ꯭ꯔꯥ ꯑꯗꯨꯗꯤ ꯂꯣꯏꯔꯛꯄꯗ ꯍꯧꯖꯤꯛꯅꯦꯀꯣ ꯗꯥꯏꯂꯣꯛ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯦꯕ ꯀꯃꯦꯟ ꯈꯔꯗꯤ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯥꯕ ꯅꯪꯍꯧꯗꯕꯁꯨ ꯌꯥꯎꯔꯤ ꯀꯔꯝꯕ ꯃꯇꯥꯡ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯇꯪ ꯑꯣ ꯇꯧꯔꯁꯤꯀꯣ ꯁꯤꯁꯦ ꯇꯧꯔꯁꯦ ꯑꯗꯨꯗꯤ ꯁꯤ ꯑꯗꯨꯝ ꯌꯦꯡ ꯌꯥꯅꯤꯗꯀꯣ ꯀꯃꯥꯏꯅꯅꯣ ꯀꯅꯥꯅꯣ ꯁꯥꯈꯤꯕꯗꯣ ꯋꯥꯟꯁꯤꯅ ꯋꯥꯟꯁꯤꯅ ꯅꯪ ꯑꯣꯏꯈꯤꯕꯅꯦꯕ ꯑꯣ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯅꯦꯕ ꯁꯥꯕꯗꯣ ꯁꯤꯗ ꯅꯠꯇ꯭ꯔꯥ ꯂꯧ ꯂꯧ ꯂꯤꯡꯕ ꯂꯤꯡꯕ ꯑꯗꯨꯒ ꯅꯣꯡꯕꯥꯟꯒ ꯈꯝꯕꯒ ꯃꯨꯛꯅꯥ ꯁꯥꯟꯅꯗꯣꯔꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯏ ꯃꯇꯥꯡꯗ ꯇꯧꯕ ꯗꯥꯏꯂꯣꯛꯅꯤ ꯑꯗꯣ ꯂꯥꯏꯞꯅꯤꯅ ꯐꯖꯕ ꯊꯤꯕꯗꯤ ꯈꯪꯗꯦꯀꯣ ꯇꯥꯃꯤꯟꯅꯁꯤ ꯏꯆꯦ ꯈꯨꯟꯈꯥꯒꯤ ꯅꯣꯡꯕꯥꯟꯅ ꯃꯥꯒ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯗꯅ ꯆꯥꯎꯊꯣꯛꯆꯕ ꯈꯨꯟꯈꯥ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯈꯤꯕꯗꯣ ꯉꯁꯤꯗꯤ ꯃꯥꯒ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯑꯃ ꯊꯣꯔꯛꯂꯦꯗꯣ ꯇꯨꯃꯤꯟꯅ ꯌꯦꯡꯉꯨꯅꯦꯍꯦ ꯅꯪꯕꯣ ꯑꯅꯤꯁꯦ ꯄꯥꯛ ꯍꯦꯛ ꯍꯦꯟꯖꯤꯟꯅꯗꯦꯗꯀꯣ ꯍꯣ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯑꯉꯥꯎꯕ ꯀꯥꯎꯔꯦꯜ ꯁꯟꯖꯤꯟꯕ ꯇꯝꯕ ꯅꯪꯒꯤꯗꯃꯛ ꯈꯨꯟꯊꯛꯀꯤ ꯅꯆꯦꯅꯗꯣꯟ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯂꯩꯔꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨꯀꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯆꯍꯤ 8 ꯃꯅꯝ ꯂꯩꯕꯥꯛ ꯇꯥꯔꯛꯇꯕ ꯈꯨꯟꯈꯥꯒꯤ ꯄꯅꯥ ꯅꯣꯡꯕꯥꯟꯕꯨ ꯑꯃꯨꯛꯇ ꯃꯥꯏꯊꯤꯕ ꯄꯤꯌꯨ ꯅꯪꯒꯤꯗꯃꯛꯇ ꯈꯨꯟꯊꯛ ꯅꯆꯦ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯂꯩꯔꯤꯀꯣ ꯀꯤꯒꯅꯨ ꯁꯤ ꯃꯇꯦꯛꯁꯤꯗꯪ ꯇꯧꯁꯤꯔꯥ ꯁꯤ ꯃꯇꯦꯛꯁꯤꯗꯪ ꯑꯣꯏꯒꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯌꯥꯝ ꯁꯥꯡꯅ ꯇꯧꯖꯒꯦ ꯉꯁꯤꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛ ꯇꯧꯔꯤꯉꯥꯏ ꯀꯃꯦꯟꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯉꯁꯤꯗꯤ ꯀꯃꯦꯟ ꯃꯌꯥꯝ ꯄꯥꯕ ꯅꯪꯍꯧꯗꯕꯁꯨ ꯌꯥꯎꯋꯦ ꯁꯤꯅ ꯗꯥꯏꯂꯣꯛ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯄꯤꯈꯤꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤꯔꯥ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯥꯏꯚ ꯑꯗꯨꯝ ꯌꯦꯡꯖꯩ ꯏꯆꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯁꯄꯅꯥ ꯊꯦꯡꯛ ꯌꯨ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯚ ꯑꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯐ꯭ꯔꯥꯏꯗꯦ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯕꯥꯏ